ꯀꯩꯅꯣꯒꯤ ꯑꯣꯞꯁꯟ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯧꯋꯤ ꯁꯛꯁꯦ ꯈꯨꯊꯤ ꯑꯃ ꯇꯧꯋꯦ ꯑꯩꯒꯤ ꯁꯛꯁꯦ ꯈꯨꯊꯤ ꯑꯃ ꯉꯥꯡꯕꯁꯤꯅ ꯑꯗꯨꯝ ꯐꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯈꯖꯥꯏꯒ ꯇꯉꯥꯡꯂꯦ ꯑꯁꯤꯅ ꯐꯔꯦꯗ ꯀꯅꯥꯝꯁꯨ ꯂꯥꯛꯄꯤꯗꯦ ꯃꯦꯂꯣꯗꯤ ꯃꯤꯛꯁ ꯑꯥꯔꯠꯁ ꯃꯃꯥ ꯆꯦꯅꯨ ꯍꯥꯏ ꯃꯦꯂꯣꯗꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯀꯩ ꯆꯥꯔꯛꯀꯦ ꯑꯩꯗꯤ ꯉꯁꯤꯅꯦ ꯀ꯭ꯋꯥꯒ ꯐꯖꯅ ꯎꯝꯃꯒ ꯁꯣꯝ ꯅꯥꯀꯟꯗ ꯈꯖꯥꯏꯁꯤ ꯌꯦꯡꯉꯨ ꯇꯣꯡꯉꯒ ꯂꯩ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯀ꯭ꯋꯥ ꯆꯥꯗꯕ ꯆꯥꯔꯤꯅꯤ ꯉꯁꯤ ꯖꯥꯗꯤ ꯂꯣꯏꯔꯅꯤ ꯌꯥꯔꯔꯣꯏ ꯑꯩ ꯖꯥꯁꯦ ꯃꯈꯥꯁꯤ ꯌꯦꯡꯉꯨ ꯃꯈꯥꯁꯤ ꯂꯣꯟꯅꯕꯅꯦ ꯑꯩ ꯑꯉꯒ ꯂꯟꯁꯟꯅꯩꯌꯦꯕ ꯖꯥꯁꯦ ꯐꯖꯗꯕꯅꯤ ꯐꯖꯗꯦ ꯋꯥ ꯉꯥꯡꯕꯗ ꯃꯦꯂꯣꯗꯤꯅ ꯀꯦꯝꯁꯤ ꯃꯦꯂꯣꯗꯤ ꯉꯁꯤꯅꯦ ꯃꯥ ꯁꯣꯝ ꯅꯥꯀꯟꯗꯒ ꯄꯩꯊꯔꯤꯅꯦ ꯉꯁꯤ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯎꯔꯤꯒ ꯏꯔꯣꯟꯕ ꯆꯥꯏ ꯈꯨꯍꯥꯎ ꯑꯃ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯩꯗꯤ ꯏꯔꯣꯟꯕ ꯌꯥꯝ ꯄꯥꯝꯖꯩꯑꯕꯀꯣ ꯑꯗꯨ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯈꯨꯍꯥꯎ ꯑꯃ ꯍꯥꯏꯁꯤꯅꯤ ꯃꯦꯂꯣꯗꯤꯅ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯌꯥꯏ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯉꯥ ꯊꯣꯡꯕꯒ ꯆꯥꯅꯤꯡꯗꯦꯕ ꯑꯅꯤꯇꯥ ꯂꯥꯛꯑꯦ ꯑꯅꯤꯇꯥꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯅꯤꯇꯥ ꯑꯩ ꯉꯁꯤ ꯏꯔꯣꯟꯕ ꯆꯥꯏ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯌꯣꯡꯆꯥꯛ ꯆꯥꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯔꯨꯝ ꯆꯪꯕꯗꯅꯦ ꯁꯤꯡꯖꯨꯕꯨꯗꯤ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨꯝ ꯆꯪꯕ ꯑꯍꯥꯟꯕ ꯆꯥꯏꯅꯤ ꯉꯁꯤꯅ ꯄꯣꯠꯁꯝꯒ ꯀꯩꯅꯣꯒ ꯂꯥꯛꯇ꯭ꯔꯕ ꯄꯨꯁꯄꯥꯁꯨ ꯄꯣꯠꯁꯝꯕꯝꯁꯨ ꯀꯩꯅꯣꯁꯨ ꯂꯥꯛꯇ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯑꯃꯨꯛ ꯇꯧꯁꯟꯕꯤꯗ꯭ꯔꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯅꯤꯇꯥ ꯑꯩ ꯉꯁꯤ ꯀ꯭ꯋꯥ ꯐꯖꯅ ꯆꯥꯊꯔꯦꯁꯦ ꯈꯖꯥꯏꯒ ꯇꯣꯡꯉꯤꯁꯦ ꯎꯕ꯭ꯔꯥ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯑꯅꯤꯇꯥꯅ ꯌꯥ ꯁꯦꯡꯕ ꯌꯥꯕꯅꯤ ꯌꯥꯝ ꯐꯖꯕꯅꯤ ꯌꯥ ꯁꯦꯝꯕ ꯍꯥꯏꯔ ꯁꯦꯝꯃꯔꯣꯏꯗ ꯑꯅꯤꯇꯥ ꯑꯩ ꯖꯥꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯌꯦꯕꯀꯣ ꯖꯥꯗꯤꯅꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯕ ꯑꯩ ꯀ꯭ꯋꯥ ꯆꯥꯗꯕꯅꯤꯅꯅꯦ ꯖꯥꯒꯤ ꯁꯦꯡꯕꯒꯤꯗꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯗꯨꯒ ꯁꯦꯝꯕꯒꯤ ꯑꯣꯏꯔꯒꯗꯤ ꯁꯦꯝꯃꯔꯣꯏꯗ ꯀꯩꯗꯧꯗꯣꯏꯅꯣ ꯍꯅꯨꯕꯤ ꯐꯥꯖꯜꯂꯦ ꯍꯧꯖꯤꯛ ꯖꯥ ꯁꯦꯝꯃꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯅꯨꯁꯜꯂꯦ ꯁꯣꯝꯗ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯎꯏ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯉꯁꯥꯏꯗꯒꯤ ꯑꯩ ꯅꯣꯏ ꯃꯤꯁ ꯇꯧꯏꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥ ꯑꯅꯤꯇꯥꯅ ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯇꯥ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯑꯅꯤꯇꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯣ ꯄꯨꯁꯄꯥ ꯂꯥꯛꯇ꯭ꯔꯦ ꯄꯣꯠꯁꯝꯕꯝꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯦꯂꯣꯗꯤꯅ ꯏꯆꯦ ꯑꯅꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯑꯅꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨꯀꯣ ꯃꯦꯂꯣꯗꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯀꯣ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯒꯗꯤ ꯑꯃꯅ ꯑꯃ ꯆꯤꯡꯊꯅꯗꯣꯏꯃꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯅꯤꯇꯥꯅ ꯀ꯭ꯋꯥ ꯆꯥꯔꯒ ꯌꯥꯝ ꯆꯨꯕꯅꯤ ꯑꯗꯨꯅ ꯑꯩ ꯀ꯭ꯋꯥ ꯆꯥꯗꯦ ꯑꯅꯤꯇꯥ ꯑꯩ ꯀ꯭ꯋꯥꯅꯦ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯅꯦ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗꯣ ꯑꯗꯨꯏꯗꯨꯒ ꯀ꯭ꯋꯥꯁꯦꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯁꯦ ꯆꯥꯅꯤꯡꯕ ꯌꯥꯝꯅ ꯄꯣꯛꯄ ꯃꯈꯜꯒꯤ ꯄꯣꯠꯁꯦ ꯂꯩꯕꯅꯦꯕꯀꯣ ꯑꯩꯒꯤꯗꯤꯅꯦ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯀꯧꯈꯤꯑꯕ ꯑꯗꯨ ꯃꯇꯝꯗꯨꯒꯅꯦ ꯀ꯭ꯋꯥꯒꯁꯦꯅꯦ ꯍꯩꯗꯥꯛ ꯃꯅꯥꯒ ꯍꯥꯞꯄꯒ ꯐꯖꯅ ꯆꯥꯕ ꯍꯩꯔꯨꯔꯦ ꯁꯨꯅꯨꯒ ꯍꯥꯞꯄꯒ ꯖꯥꯁꯦ ꯑꯔꯣꯏꯕꯤꯗ ꯆꯨꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯖꯥ ꯆꯨꯕ ꯃꯤꯁꯦ ꯃꯤꯁꯦ ꯌꯥꯝꯅ ꯃꯣꯠꯄ ꯃꯥꯟꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯅꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯤ ꯌꯥꯔꯔꯣꯏꯅꯅꯦ ꯀ꯭ꯋꯥ ꯆꯥꯕ ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯇꯪ ꯌꯥꯝ ꯆꯥꯗꯦꯕ ꯈꯇꯪ ꯆꯥꯏ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯔꯤ ꯉꯁꯥꯏꯗꯩ ꯀꯥꯏꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯀꯣ ꯑꯦꯜꯕꯤ ꯃꯤꯒꯤ ꯌꯥꯎꯕꯗꯩ ꯂꯪꯊꯣꯛ ꯑꯃ ꯂꯥꯛꯏꯅꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯜꯕꯤ ꯇꯧꯕꯒꯗꯤ ꯍꯥꯏꯗꯤ ꯐꯥꯔꯁꯇꯒ ꯍꯥꯟꯅꯗꯤ ꯂꯥꯛꯑꯝꯃꯤꯗꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯒꯁꯦ ꯉꯥꯏꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒ ꯍꯟꯗꯛ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅꯕꯨꯗꯤ ꯀꯨꯏꯗꯦꯗ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯂꯥꯛꯏꯗꯣ ꯐꯥꯔꯁꯇ ꯂꯥꯛꯇꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤꯗ ꯅꯪ ꯂꯥꯛꯏꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯏꯅꯝꯃꯅ
ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯣꯔꯦꯟꯖꯀ ꯄꯤꯁꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯁꯣꯁꯥꯚꯩ ꯑꯦꯁꯅ ꯊꯦꯡꯛ ꯌꯨ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯕ ꯇꯨꯛ ꯇꯨꯛ ꯇꯧꯏꯗꯣ ꯀꯗꯥꯏꯗꯅꯣ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗꯨꯁꯦ ꯇꯨꯛ 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 ꯇꯧꯏꯗꯣ ꯇꯨꯛ ꯇꯨꯛ ꯇꯧꯏꯗꯣ ꯁꯤꯅꯤꯁꯦ ꯁꯦ ꯇꯨꯛ ꯇꯨꯛ ꯇꯧꯏꯕ ꯑꯩꯈꯣꯏ ꯁꯪꯒꯣꯏ ꯌꯥꯝ ꯆꯥꯏꯔꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯁꯪꯒꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯤꯗꯣꯛ ꯈꯣꯠꯇꯣꯛꯅ ꯌꯨꯝ ꯁꯥꯕꯒꯤ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯌꯥꯝ ꯆꯥꯏꯔꯦ ꯑꯅꯤꯇꯥꯅ ꯃꯦꯂꯣꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏ ꯃꯦꯂꯣꯗꯤ ꯅꯪ ꯀꯣꯃꯦꯟ ꯑꯣꯏꯅ ꯄꯤꯁꯜꯂꯣ ꯑꯅꯤꯇꯥꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗꯀꯣ ꯑꯗꯨꯒ ꯑꯅꯤꯇꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯑꯅꯤꯀꯣ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯈꯨꯃꯟꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯑꯅꯤꯇꯥꯅ ꯃꯅꯥꯎ ꯀꯩ ꯍꯥꯏꯕ ꯑꯩ ꯐꯤꯁꯦ ꯑꯗꯨ ꯃꯅꯥꯎ ꯀꯩ ꯍꯥꯏꯕ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯎꯕꯤꯗ꯭ꯔꯕꯣ ꯑꯩꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯛꯆꯣꯝ ꯔꯃꯦꯁ ꯃꯩꯇꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯆꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯔꯃꯦꯁ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯔꯃꯦꯁ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯩ ꯁꯣꯔꯁ ꯀꯩꯅꯣꯅ ꯀꯩꯅꯣꯁꯤꯅ ꯁꯣꯔꯁꯥꯕꯤ ꯑꯦꯁꯁꯤꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯃꯩꯇꯩꯔ ꯀꯩꯅꯣ ꯁꯤꯕꯣ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯍꯋꯥꯏ ꯆꯥꯏꯌꯦ ꯍꯥꯏ ꯑꯩꯅ ꯍꯪꯉꯒ ꯆꯦꯇꯣꯟꯗ ꯈꯨꯝꯃꯤꯔꯥ ꯑꯩꯅ ꯍꯪꯉꯒ ꯑꯗꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜꯗꯅ ꯅꯦꯅꯦ ꯍꯥꯏꯌꯦ ꯍꯥꯏ ꯑꯦꯝ ꯑꯦꯜ ꯋꯥꯔꯜ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯑꯁꯥ ꯑꯣꯏꯅꯥꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯁꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯀ ꯍꯥꯏꯅꯦ ꯆꯦꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯕꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯉꯔꯥꯡꯗꯩ ꯁꯥꯎꯔꯤ ꯑꯗꯨ ꯀꯨꯏꯅ ꯉꯥꯏꯔꯒ ꯉꯔꯥꯡ ꯂꯥꯛꯇꯕ ꯑꯗꯒꯤ ꯊꯥꯔꯣꯏꯁꯨ ꯍꯥꯏꯔꯛꯇꯦꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞꯅꯤꯅ ꯍꯥꯏ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯗꯨꯗꯣ ꯁꯦꯡꯅ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ ꯉꯔꯥꯡꯁꯦ ꯑꯦꯜꯕꯤꯁꯦ ꯇꯧꯒꯅꯦꯅ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯖꯤꯛꯁꯦ ꯇꯣꯛ ꯇꯧꯔꯤꯁꯦ ꯉꯁꯤ ꯄꯤꯗꯕ ꯌꯥꯗꯕ ꯑꯣꯏꯔꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯨ ꯊꯕꯛꯁꯦ ꯁꯨꯕꯒꯤ ꯌꯥꯝꯅꯁꯨ ꯋꯥꯈ꯭ꯔꯕ ꯑꯗꯒꯤ ꯗꯥꯁꯨ ꯑꯦꯜꯕꯤꯁꯦ ꯌꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯉꯁꯤꯁꯦ ꯄꯣꯠꯁꯦ ꯄꯤꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯩꯈꯣꯏꯗꯥ ꯄꯨꯡ ꯑꯃ ꯇꯥꯏꯕꯀꯣ ꯊꯕꯛ ꯁꯨꯕꯗ ꯑꯃꯅ ꯑꯅꯤ ꯑꯅꯤꯔꯣ ꯑꯅꯤ ꯇꯥꯏꯌꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯈꯣꯏꯗꯥ ꯆꯪꯉꯛꯄ ꯑꯗꯨꯗꯨꯅꯅꯦ ꯊꯣꯏꯕꯤꯁꯅꯥ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯉꯔꯥꯡ ꯑꯦꯜꯕꯤꯗꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯈꯣꯏꯗꯥꯗ ꯍꯥꯏꯌꯦꯕ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯈꯣ ꯑꯩꯈꯣꯏ ꯑꯦꯜꯕꯤꯁꯦ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯈꯣꯏꯗꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯈꯪꯕ꯭ꯔா ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯅꯣ ꯑꯩꯈꯣꯏꯁꯦ ꯃꯤ ꯍꯥꯏꯗꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯏꯗꯣ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯅꯣ ꯍꯥꯏ ꯈꯣꯏꯗꯥꯅ ꯍꯥꯏꯕ ꯈꯪꯉꯕ ꯑꯗꯨꯒꯗꯤ ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯦꯕ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯖꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯟꯒꯅꯤ ꯍꯥꯏꯔꯔꯣꯏ ꯁꯤꯇꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯧꯊꯣꯛꯑꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯒꯤ ꯄꯨꯁꯄꯥꯅꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯆꯞꯇ ꯊꯥꯖꯤꯜꯂꯛꯑꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯄꯣꯠꯁꯝ ꯑꯃꯨꯛ ꯊꯥꯖꯤꯜꯂꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯤꯇꯣꯞꯀ ꯈꯟꯗꯦꯀꯣ ꯅꯪꯉꯣꯟꯗ ꯑꯩ ꯑꯁꯥ ꯑꯣꯏꯅꯥꯝꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯉꯁꯤꯗꯣ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯑꯁꯥ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯔꯣꯅꯤꯌꯥ ꯑꯦꯂꯝꯅ ꯆꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯕꯒꯦ ꯍꯥꯏꯌꯦ ꯔꯣꯅꯤꯌꯥ ꯉꯁꯤꯗꯣ ꯏꯔꯣꯝꯕ ꯆꯥꯏ ꯅꯪꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡꯁꯦ ꯄꯨꯄꯨ ꯃꯥꯜꯂꯝꯃꯦ ꯍꯥꯏꯗꯣ ꯃꯣꯖꯥ ꯐꯨꯔꯤꯠꯀ ꯂꯤꯠꯂꯒ ꯅꯠꯇ꯭ꯔꯥ ꯆꯣꯁꯃꯥꯒ ꯏꯁꯄꯦꯛꯀ ꯎꯞꯁꯜꯂꯒ ꯈꯨꯗꯩꯒꯁꯦ ꯇꯨ ꯉꯁꯤꯅ ꯑꯃꯨꯛ ꯄꯨꯄꯨ ꯃꯥꯜꯂꯕꯅꯤꯁꯦ ꯃꯥ ꯑꯗꯨꯒꯗꯤ ꯃꯉꯥꯡ ꯑꯦꯗꯤꯁꯅ ꯁꯨꯅꯥꯔꯤ ꯁꯨꯔꯤꯔꯣ ꯁꯨꯅꯥꯔꯤꯅꯦ ꯁꯨꯅꯥꯔꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯆꯦꯇꯣꯟ ꯑꯩꯗꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯍꯥꯟꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯃꯦꯡꯒꯣ ꯑꯗꯒꯤꯗꯤ ꯁꯤꯅꯥꯃꯣꯔꯣꯜꯅ ꯗꯥ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏ ꯗꯥ ꯁꯤꯗ ꯏꯅꯥꯛꯇ ꯊꯕꯛ ꯁꯨꯔꯤꯀꯣ ꯄꯨꯁꯄꯥ ꯂꯥꯛꯑꯦ ꯄꯨꯁꯄꯥꯅ ꯅꯨꯡꯁꯤꯗꯕ ꯑꯅꯤ ꯊꯣꯛꯂꯛꯑꯦ ꯑꯩ ꯈꯪꯉꯦ ꯉꯔꯥꯡ ꯌꯥꯝ ꯁꯥꯎꯔꯝꯒꯅꯦꯕ ꯅꯣꯏ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯍꯜꯂꯤꯅꯦ ꯑꯩꯅ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯊꯣꯛꯀꯣ ꯍꯥꯏꯅꯦꯕ ꯈꯪꯉꯕ ꯄꯨꯁꯄꯥ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅꯅꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯊꯣꯛꯆꯣꯝ ꯔꯃꯦꯁꯅ
กว่าꯆꯥꯕꯤꯒꯅꯨ ꯆꯦ ꯍꯥꯏ ꯉꯁꯤꯇꯪꯅꯤ ꯆꯥꯏꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯏꯌꯦꯕꯀꯣ ꯑꯩ ꯗꯦꯂꯤ ꯆꯥꯗꯦ ꯔꯥꯃꯦꯁ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯅꯤꯡꯉꯨꯔꯦꯕ ꯑꯗꯨꯒꯤ ꯁꯨꯅꯨꯒ ꯇꯩꯔꯒ ꯄꯅꯥꯅ ꯁꯨꯅꯨꯒ ꯇꯩꯔꯒ ꯄꯅꯥ ꯃꯄꯨꯝ ꯑꯃꯅꯤꯀꯣ ꯑꯩꯅ ꯆꯥꯏꯁꯦ ꯑꯗꯣ ꯁꯥꯏꯕ ꯇꯟꯗꯅ ꯂꯩꯔꯦꯁꯦ ꯏꯟꯖꯜꯂ ꯂꯩꯔꯦ ꯁꯥꯏꯕ ꯇꯟꯗꯅ ꯑꯗꯩꯗꯤ ꯑꯁꯥꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯁꯥ ꯑꯩ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯑꯩꯒꯤꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯊꯕꯛ ꯆꯤꯟꯃꯟꯕꯒꯤꯅꯦ ꯑꯗꯨꯒ ꯃꯌꯥꯅꯥꯎ ꯂꯥꯛꯑꯦ ꯆꯦ ꯑꯦꯜꯕꯤ ꯁꯤ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯇꯧꯔꯕꯣ ꯍꯥꯏ ꯃꯌꯥꯅꯥꯎ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡꯗ ꯗꯦꯂꯤ ꯂꯥꯛꯄ ꯉꯝꯗꯦꯕꯀꯣ ꯏꯆꯥꯅꯨꯄꯤ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯦꯜꯕꯤꯗꯣ ꯇꯧꯔꯒꯅꯦ ꯅꯣꯡꯉꯥꯜꯂꯒ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯗꯕ ꯑꯗꯨꯗꯨꯅ ꯏꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯜꯂꯛꯑꯃꯤꯅꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯥꯛ ꯇꯣꯛꯑꯒ ꯉꯥꯏꯍꯥꯛ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯄꯨꯡ ꯑꯃꯃꯝꯇꯅꯤꯗ ꯑꯩꯅ ꯅꯨꯡꯊꯤꯟꯗ ꯂꯥꯛꯏꯁꯦ ꯀꯨꯏꯅ ꯇꯧꯗꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯦꯝ ꯁꯤ ꯔꯦꯠ ꯀꯩꯕ ꯗ꯭ꯔꯤꯝ ꯒꯦꯃꯔꯅ ꯍꯥꯏ ꯁꯤꯁꯇꯔ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯍꯥꯏꯌꯣ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯖꯣꯏꯁꯅꯥ ꯁꯤꯡꯍꯅ ꯏꯆꯦ ꯖꯣꯏꯁꯅꯥ ꯑꯅꯨꯕꯂꯥ ꯈꯨꯟ ꯀꯩ ꯍꯥꯏꯅꯣ ꯈꯪꯉꯤ ꯍꯥꯏꯔ ꯀꯥꯏꯅ ꯁꯥꯒꯦ ꯀꯩ ꯍꯥꯏꯅꯣ ꯖꯒꯗꯥꯁꯤ ꯀꯩ ꯍꯥꯏꯅꯣ ꯏꯆꯦ ꯖꯣꯏꯁꯅꯥ ꯑꯅꯨ ꯖꯣꯁꯅꯥ ꯑꯅꯨ ꯕꯂꯥ ꯈꯨꯖꯤ ꯍꯥꯏꯔ ꯈꯨꯖꯤ ꯀꯌꯥꯅ ꯁꯥꯒꯦ ꯑꯣ ꯏꯆꯦ ꯖꯨꯁꯅꯥꯅ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯏꯆꯦ ꯖꯨꯁꯅꯥ ꯕꯂꯥ ꯁꯥꯗꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯈꯨꯖꯤ ꯃꯆꯥ ꯃꯔꯤ ꯑꯖꯣꯝꯕꯤꯗꯣ ꯑꯣꯔꯗꯔ ꯂꯧꯔꯦ ꯍꯥꯏꯌꯨ ꯀꯩꯅꯣꯗꯤ ꯕꯂꯥꯗꯤ ꯑꯣꯔꯗꯔꯕꯨꯗꯤ ꯂꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔꯗꯤ ꯂꯧꯋꯤ ꯁꯅꯥ ꯃꯈꯥꯏ ꯑꯗꯣ ꯁꯟ ꯑꯃ ꯃꯈꯥꯏꯅꯗꯤ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯂꯩꯌꯦꯕꯀꯣ ꯃꯤ ꯁꯥꯅꯕꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯁꯥꯏ ꯑꯗꯣ ꯃꯥꯅ ꯁꯥꯔꯤꯁꯤꯗꯤꯅꯦ ꯃꯆꯥ ꯃꯔꯤ ꯌꯣꯟꯕꯤꯗꯨꯅꯦꯕ ꯑꯗꯩ ꯃꯦꯡꯒꯣꯅ ꯃꯦꯁꯦꯁ ꯄꯥꯕꯤꯌꯣ ꯄꯥꯒꯦ ꯀꯗꯥꯏꯅꯣ ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ ꯆꯦꯅꯨ ꯍꯥꯏꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅꯤ ꯂꯥꯛꯇꯦꯅ ꯍꯥꯏꯔꯝꯃꯤꯅꯤꯀꯣ ꯄꯣꯠꯁꯝꯕꯝ ꯉꯔꯥꯡ ꯑꯦꯜꯕꯤ ꯂꯥꯛꯇꯕꯒꯤꯗꯃꯛꯇ ꯁꯣꯔꯤ ꯄꯣꯠꯁꯝꯕꯝ ꯄꯨꯁꯄꯥ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯦꯝ ꯁꯤ ꯔꯦꯠ ꯗ꯭ꯔꯤꯝꯅ ꯀꯩꯕ ꯏꯆꯦꯅꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯥꯃꯤꯅꯤꯅ ꯀꯩ ꯍꯦꯟꯁꯥꯡ ꯆꯥꯒꯦꯅꯦ ꯑꯅꯨ ꯍꯥꯏꯌꯦ ꯉꯁꯤꯅꯦ ꯀꯩꯅꯣ ꯆꯥꯏꯌꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯈꯨꯍꯥꯎ ꯑꯃ ꯏꯔꯣꯝꯕꯗꯣ ꯈꯪꯕ꯭ꯔꯥ ꯌꯣꯡꯆꯥꯛꯒ ꯑꯥꯂꯨꯒ ꯎꯔꯤꯒ ꯏꯔꯣꯜꯂꯤꯅꯦꯕ ꯑꯩꯒꯤ ꯐꯦꯚꯔꯦꯠꯅꯦꯕ ꯑꯗꯨꯅ ꯈꯨꯍꯥꯎ ꯑꯃ ꯍꯥꯏ ꯀꯥꯟꯅꯗꯦ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤ ꯔꯣꯅꯤꯌꯥ ꯑꯦꯂꯝꯅ ꯆꯦ ꯑꯩ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯏꯑꯦ ꯍꯪꯒꯥꯝꯗꯤ ꯍꯥꯎꯕꯅꯤꯀꯣ ꯐꯖꯅ ꯑꯗꯒꯤ ꯃꯉꯥꯡꯅ ꯀꯩ ꯍꯥꯏꯕ ꯆꯦꯆꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯀꯁꯥꯔꯗꯒꯤꯅꯦ ꯃꯉꯥꯡ ꯀꯁꯥꯔꯗꯒꯤꯅꯤꯀꯣ ꯄꯨꯁꯄꯥꯅ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯐꯥꯎ ꯇꯧꯁꯤꯀꯣ ꯉꯔꯥꯡ ꯊꯥꯗꯕꯒꯤ ꯍꯣꯏ ꯄꯣꯠꯁꯝꯕꯝꯅ ꯁꯥꯐꯝ ꯀꯩꯅꯣ ꯅꯪꯅ ꯀꯩ ꯍꯥꯏꯕ ꯅꯔꯩꯒ ꯇꯤꯡꯊꯣꯂꯛꯏꯗꯣ ꯍꯥꯏ ꯁꯥꯐꯝꯁꯦ ꯏꯀꯥꯏꯅ ꯂꯩ ꯇꯤꯡꯊꯣꯔꯛꯏꯔ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯦ ꯑꯗꯒꯤꯗꯤ ꯅ꯭ꯌꯨꯇ꯭ꯔꯣꯟ ꯁꯔꯃ ꯒꯨꯔꯨꯃꯌꯨꯝꯅ ꯅꯣꯛꯇꯨꯅꯗ ꯂꯩꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯆꯩ ꯀꯩꯗꯧꯅꯤꯀꯣ ꯁꯤꯒꯗ ꯊꯋꯥꯏꯅꯤ ꯈꯔ ꯑꯗꯨꯝ ꯑꯂꯩꯕ ꯈꯔꯁꯤꯒ ꯅꯨꯡꯉꯥꯏꯊꯣꯛꯅ ꯄꯦꯟꯊꯣꯛꯅ ꯑꯗꯨꯝ ꯍꯤꯡꯉꯤꯅꯦ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯆꯦꯇꯣꯟ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯍꯥꯟꯕ ꯂꯥꯛꯄ ꯍꯥꯏꯕ ꯃꯥꯜꯂꯤ ꯍꯥꯏꯅꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯡꯒꯣꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇꯪ ꯃꯦꯡꯒꯣꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯍꯩꯅꯧꯅꯤꯅ ꯍꯩꯅꯧꯅꯤꯅ ꯑꯩꯈꯣꯏ ꯗꯥꯅ ꯃꯦꯡꯒꯣꯗꯤ ꯍꯩꯅꯧꯅꯤꯗꯅ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯗꯨꯕꯨꯕ ꯊꯔꯣꯏ ꯀꯩ ꯍꯥꯏꯕ ꯊꯥꯔꯣꯏ ꯍꯥꯏꯕꯤꯔꯛꯄꯗꯤ ꯌꯥꯕꯅꯦ ꯃꯤꯅ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯅꯪꯉꯔꯣꯏ ꯍꯥꯏꯅ ꯉꯥꯏꯔꯤꯅꯦ ꯑꯗꯨꯒ ꯍꯣꯞꯀ ꯂꯣꯏ ꯀꯥꯏꯔꯦ ꯑꯩꯈꯣꯏ ꯗꯥ ꯇꯧꯍꯜꯂꯤꯅꯤ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯨ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯗ ꯈꯔ ꯉꯥꯡꯉꯣ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯀꯣꯃꯨꯅꯤꯇꯤ ꯁꯤꯌꯔ ꯇꯧ ꯍꯥꯏꯅ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯅꯣ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯑꯩꯅ ꯃꯣꯕꯥꯏꯜ ꯄꯥꯏꯖꯩ ꯍꯥꯏꯕꯗꯨꯉꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯂꯣꯏꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯤ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥ ꯅꯣꯛꯅꯤꯡꯕ ꯅꯪꯁꯦ ꯎꯕꯗ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏ ꯃꯥꯜꯂꯦ ꯍꯧꯗꯣꯡꯒ ꯊꯥꯖꯤꯜꯂꯛꯑꯦ ꯅꯣꯛ ꯁꯤꯖꯅꯤ ꯀꯅꯥꯅꯣ ꯑꯦꯌꯔꯇꯦꯜ ꯄꯨꯁꯄꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯉꯝꯃꯔꯣꯏꯗ ꯍꯥꯏ
ꯑꯗꯒꯤ ꯃꯦꯡꯒꯣꯅ ꯆꯦꯇꯣꯟ ꯑꯝꯇ ꯅꯣꯛꯑꯣ ꯏꯆꯦꯅ ꯅꯣꯛꯄꯁꯤ ꯑꯩ ꯌꯥꯝ ꯉꯥꯎꯔꯤꯕ ꯉꯥꯎꯔꯤꯕ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯅ ꯅꯣꯛꯄꯗ ꯉꯥꯎꯋꯦ ꯍꯥꯏꯔꯣ ꯁꯤꯕ ꯇꯥꯔꯦꯀꯣ ꯅꯣꯏ ꯑꯗꯒꯤꯗꯤ ꯑꯁꯥ ꯑꯣꯏꯅꯥꯝꯅ ꯀꯥꯡꯁꯣꯏ ꯆꯥꯏ ꯏꯔꯣꯟꯕꯒ ꯉꯥ ꯐ꯭ꯔꯥꯏꯒ ꯍꯥꯏ ꯏꯔꯣꯟꯕꯒ ꯉꯥ ꯐ꯭ꯔꯥꯏꯒ ꯑꯗꯩ ꯑꯩꯗꯤꯅꯦ ꯏꯔꯣꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯈꯪꯕ꯭ꯔꯥ ꯏꯔꯣꯜꯂꯒꯅꯦ ꯉꯥꯔꯤꯁꯦ ꯅꯥꯄꯤ ꯉꯥꯔꯤꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯔꯤꯁꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯉꯥ ꯕꯖꯥꯔꯁꯨ ꯍꯥꯎꯕꯅꯤ ꯉꯥ ꯐ꯭ꯔꯥꯏ ꯇꯧꯕꯁꯨ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯒꯤ ꯑꯦꯝ ꯁꯤ ꯔꯦꯗ ꯗ꯭ꯔꯤꯝ ꯒꯦꯃꯔꯅ ꯀꯅꯥ ꯁꯞ ꯇꯧꯕꯤꯌꯣ ꯍꯥꯏꯅꯣ ꯁꯞ ꯇꯧꯕꯤꯌꯨ ꯍꯥꯏꯅꯣ ꯍꯥꯏ ꯀꯅꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅꯣ ꯑꯦꯝ ꯁꯤ ꯔꯦꯗ ꯗ꯭ꯔꯤꯝ ꯒꯦꯃꯔꯅ ꯃꯥꯁꯨ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯣꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯣꯠꯁꯝꯕꯝꯅ ꯅꯣꯛꯅꯤꯡꯕꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯈꯨꯃꯟ ꯅꯣꯛꯊꯣꯛ ꯅꯣꯛꯁꯤꯟꯒ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯑꯣꯏꯅ ꯅꯣꯛꯂꯛꯇꯣꯔꯦꯀꯣ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯩ ꯑꯦꯟꯁꯥꯡ ꯆꯥꯈꯤꯒꯦ ꯏꯅꯝꯃ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯗꯣ ꯑꯂꯨꯒ ꯎꯔꯤꯒ ꯌꯣꯡꯆꯥꯛꯀ ꯇꯧꯔꯒ ꯏꯔꯣꯜꯂꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯩꯈꯣꯏꯗꯥꯅ ꯌꯣꯡꯆꯥꯛ ꯂꯧꯔꯛꯑꯦꯕ ꯕꯖꯥꯔꯗꯒꯤꯀꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛꯇꯣ ꯃꯔꯨ ꯌꯥꯝ ꯆꯪꯗꯦ ꯈꯇꯪ ꯆꯪꯉꯦꯕ ꯑꯗꯨꯏꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯍꯥꯟꯕ ꯆꯥꯕꯅꯤꯅ ꯁꯥꯄꯝ ꯁꯞꯅꯥ ꯂꯥꯏꯁ꯭ꯔꯣꯝ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯁꯞꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯁꯩꯠ ꯀꯩꯕ ꯁꯥꯃꯤꯗꯨꯔ ꯍꯨꯏꯁꯦꯟꯅ ꯆꯦꯁꯤ ꯌꯥꯝꯅ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨꯝ ꯂꯣꯏꯅꯔꯒꯗꯤ ꯈꯪꯒꯅꯤꯀꯣ ꯑꯗꯒꯤ ꯔꯣꯗꯤ ꯃꯤꯛꯁ ꯑꯥꯔꯠꯁ ꯃꯃꯥꯅ ꯍꯥꯏ ꯃꯌꯥꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯕꯨꯁꯨ ꯍꯥꯏꯌꯦ ꯑꯣ ꯀꯩꯅꯣ ꯉꯁꯥꯏ ꯑꯦꯝ ꯁꯤ ꯅꯪ ꯀꯩꯅꯣꯗꯁꯨ ꯃꯦꯂꯣꯗꯤ ꯃꯤꯛꯁ ꯑꯥꯔꯠꯁ ꯍꯥꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯅꯁꯛ ꯅꯤꯡꯊꯤꯕ ꯎꯔꯒ ꯆꯦꯒꯤ ꯏꯪ ꯇꯞꯄ ꯀꯩꯅꯣ ꯗꯥ ꯅꯪ ꯇꯧꯔꯤꯗꯣ ꯆꯦꯒꯤ ꯏꯪ ꯇꯞꯄꯗꯣ ꯀꯜꯂꯛꯆꯩ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯁꯥꯅ ꯆꯦ ꯑꯩꯗꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯆꯦ ꯍꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯇꯅꯤ ꯍꯟꯗꯛꯁꯦ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯉꯥꯡꯁꯨ ꯑꯦꯛꯖꯥꯝ ꯑꯣꯏꯕ ꯑꯣ ꯑꯩꯅꯅꯦ ꯑꯁꯥ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯁꯥꯗꯨ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦꯕ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯒꯤꯗꯤ ꯊꯣꯛꯆꯣꯝ ꯔꯃꯦꯁꯅ ꯀꯩꯕ ꯔꯃꯦꯁ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯅꯦ ꯆꯦ ꯀꯩꯕ ꯑꯩꯈꯣꯏ ꯕꯥꯒꯤ ꯐꯣꯟ ꯄꯥꯏꯕꯅꯦ ꯏꯆꯦ ꯑꯗꯨꯝ ꯀꯧꯕꯤꯌꯣ ꯍꯥꯏ ꯏꯆꯥ ꯑꯗꯨꯝ ꯀꯧꯕꯤꯌꯣ ꯍꯥꯏꯕꯀꯣ ꯑꯠꯆꯥ ꯃꯤꯡꯁꯤꯗꯤ ꯔꯃꯦꯁ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯒ ꯇꯧꯕꯅꯤ ꯍꯣꯏ ꯏꯆꯥ ꯑꯣꯏꯅ ꯁꯨꯝ ꯀꯧꯒꯦꯀꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯂꯥꯛꯑꯦ ꯍꯥꯏ ꯑꯅꯨ ꯍꯦꯜꯂꯣ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯆꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯗꯩꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯅꯣꯏ ꯌꯨꯝꯁꯦ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯊꯤꯃꯟꯕꯒꯤꯔ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯤꯃꯟꯕꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯒꯨꯝꯕ ꯌꯨꯝꯒꯁꯦ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯇꯅꯤ ꯂꯩꯔꯤꯁꯦ ꯑꯝꯕꯥꯅꯤꯕꯨ ꯂꯩ ꯉꯝꯄꯣꯟꯇꯦ ꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯀꯩꯕꯥ ꯙꯤꯔꯨꯚꯥꯏ ꯑꯝꯕꯥꯅꯤꯕꯨ ꯁꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯒꯦ ꯐꯪꯖꯄꯣꯟꯇꯦꯅꯦ ꯅꯪꯅ ꯑꯗꯨꯒ ꯆꯥꯎꯊꯣꯛꯆꯔꯤꯃꯤꯅꯦ ꯍꯥ ꯑꯝꯕꯥꯅꯤ ꯃꯅꯕꯨ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯩꯕ ꯉꯝꯄꯣꯟꯇꯦ ꯆꯥꯎꯊꯣꯛꯆꯔꯤꯅꯦꯕ ꯅꯪꯕꯣ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯑꯦꯝ ꯁꯤ ꯔꯦꯠ ꯑꯩꯒꯤ ꯇꯧꯕꯤꯔꯝꯃꯣ ꯁꯥꯞ ꯍꯥꯏ ꯑꯦꯝ ꯁꯤ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯑꯗꯒꯤꯗꯤ ꯅꯣꯡꯗꯝꯕ ꯅꯥꯎꯔꯦꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯃꯅꯥꯎ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯃꯦꯒꯥ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯒꯥ ꯕ꯭ꯔో ꯀꯧꯔꯣ ꯍꯥꯏ ꯑꯗꯒꯤ ꯑꯦꯝ ꯁꯤꯅ ꯇꯨꯗꯦ ꯏꯁ ꯃꯥꯏ ꯕꯔꯊꯗꯦ ꯍꯦꯄꯤ ꯕꯔꯊꯗꯦ ꯑꯦꯝ ꯁꯤ ꯔꯦꯗ ꯗ꯭ꯔꯤꯝ ꯒꯦꯃꯔ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯕꯅꯤ나 ꯅꯪꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯦꯄꯤ ꯕꯔꯊꯗꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯑꯩꯗꯤ ꯍꯋꯥꯏ ꯆꯥꯏ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯁꯥꯄꯝ ꯈꯪꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯁꯞꯅꯥꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯁꯞꯅꯥ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯩ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯒꯤ ꯃꯦꯡꯒꯣꯅ ꯏꯆꯦ ꯇꯣꯟꯒꯤ ꯂꯥꯏꯛ ꯌꯦꯟꯂꯤ ꯉꯁꯥꯏꯗꯩ ꯑꯩ ꯊꯕꯛ ꯑꯝꯇ
ꯇꯧꯗꯔꯦ ꯍꯥꯏ ꯃꯦꯡꯒꯣ ꯅꯪꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯏꯆꯦ ꯑꯅꯤꯇꯥ ꯑꯗꯒꯤꯗꯤ ꯄꯤꯖꯔꯝꯃꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯀꯧꯔꯛꯇꯕ ꯌꯥꯔꯣꯏ ꯀꯧꯆꯣ ꯌꯥꯡꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯅꯤꯇꯥꯅ ꯃꯅꯥꯎ ꯀꯩ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯗꯣꯏꯕ ꯍꯥꯏꯔꯨ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯅ ꯑꯩ ꯈꯪꯗꯦꯀꯣ ꯁꯥꯄꯝ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯨꯀꯤꯌꯥꯅ ꯏꯅꯝꯃ ꯀꯩꯅꯣ ꯑꯔꯥꯡꯗꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏ ꯔꯨꯀꯤꯌꯥ ꯑꯩ ꯉꯔꯥꯡꯗꯣ ꯂꯥꯛꯀꯦ ꯇꯧꯔꯒ ꯍꯥꯏꯁꯤꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯆꯜꯂꯦ ꯑꯗꯨꯒꯤꯅꯤꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯅꯤꯗꯣ ꯑꯩꯁꯨ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯕꯤꯈꯣ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯌꯥꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯝꯇ ꯊꯣꯝꯒꯦ ꯍꯥꯏ ꯇꯨ ꯁꯤꯒ ꯄꯥꯛꯊꯔꯤ ꯏꯕꯦꯝꯃ ꯇꯨ ꯁꯤꯒ ꯄꯥꯛꯊꯔꯤ ꯃꯥ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯇꯣ ꯅꯨꯄꯤ ꯂꯩꯇꯦ ꯅꯨꯄꯤ ꯄꯤꯌꯨ ꯑꯗꯨꯗꯤ ꯂꯨꯍꯣꯡꯒꯦ ꯑꯗꯒꯤ ꯃꯦꯡꯒꯣꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯂꯤꯂꯣꯡꯗꯒꯤꯅꯦ ꯍꯥꯏꯌꯦ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯣꯔꯦ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯄꯔꯩ ꯈꯣꯝꯕ ꯂꯣꯏ ꯀ꯭ꯔꯦꯁꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯁꯥꯄꯝ ꯃꯆꯥ ꯊꯣꯏ ꯂꯩꯗꯨꯗꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯆꯦꯇꯣꯟ ꯀꯩ ꯍꯥꯏꯕ ꯅꯣꯛꯄꯁꯤ ꯉꯥꯎꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯅꯣꯛꯄꯁꯦ ꯀꯩꯅꯣ ꯊꯤꯃꯟꯕꯩ ꯉꯥꯎꯔꯤꯔ ꯅꯪꯕꯣ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯃꯦꯡꯒꯣ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯃꯦꯂꯣꯗꯤ ꯃꯥꯅ ꯍꯥꯏꯕ ꯔꯤꯖꯦꯛꯇꯦꯠ ꯇꯧꯔꯦ ꯑꯗꯨꯗꯤ ꯌꯥꯕꯤꯔꯛꯇꯦ ꯃꯥꯒꯤ ꯅꯨꯄꯥ ꯂꯩ ꯍꯥꯏꯔꯦ ꯍꯥꯏ ꯑꯗꯒꯤ ꯑꯅꯤꯇꯥꯅ ꯃꯅꯥꯎ ꯀꯁꯥꯔꯗ ꯅꯨꯄꯤ ꯗꯨꯛ ꯌꯥꯝ ꯂꯩꯗꯨꯗꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯧꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯏꯔꯥꯡꯗꯣ ꯌꯥꯝ ꯐꯖꯩ ꯏꯅꯝꯃꯒꯤ ꯏꯌꯥꯔꯔꯤꯡꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯠꯆꯥ ꯑꯩꯒꯤ ꯏꯌꯥꯔꯔꯤꯡꯁꯦ ꯁꯅꯥ ꯅꯠꯇꯦꯀꯣ ꯑꯩꯅꯅꯦ ꯅꯍꯥꯟꯃꯨꯛ ꯂꯩꯔꯛꯈꯤꯕ ꯈꯪꯉꯕ ꯑꯗꯨꯝ ꯁꯤꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯉꯥꯡꯉꯤꯕ ꯑꯩꯉꯣꯟꯗꯅꯦ ꯁꯅꯥ ꯂꯩꯔꯒ ꯊꯣꯛ ꯊꯥꯛ ꯁꯤꯔꯒ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥ ꯎꯗ꯭ꯔꯤ ꯃꯥꯅ ꯄꯥꯛꯊꯅꯒ ꯆꯦꯡꯉꯩ ꯄꯣꯠꯅꯤ ꯏꯌꯥꯔꯔꯤꯡ ꯐꯖꯩꯒ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯉꯥꯡꯉꯤꯕ ꯁꯅꯥ ꯂꯩꯅ ꯊꯣꯛ ꯊꯥꯛꯁꯤ ꯍꯥꯏꯅ ꯉꯥꯡꯉꯤꯕ ꯌꯥꯝꯅ ꯑꯗꯩꯗꯤ ꯑꯩꯅ ꯉꯁꯤꯁꯦ ꯂꯧꯊꯣꯛꯑꯦ ꯁꯅꯥꯆꯣꯝꯗ ꯂꯧꯊꯣꯛꯑꯦ ꯁꯦꯡꯗꯣꯛꯀꯦꯅ ꯂꯧꯊꯣꯛꯑꯒꯅꯦ ꯑꯁꯤ ꯁꯤꯔꯤꯅꯤ ꯁꯅꯥꯒꯤꯗꯤ ꯅꯠꯇꯦꯀꯣꯁꯦ ꯐꯖꯕꯅꯤꯀꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯨꯒꯤ ꯁꯤꯔꯤꯅꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯁꯤ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ ꯆꯦꯇꯣꯟ ꯅꯣꯏ ꯈꯨꯟꯗꯒꯤ ꯑꯃ ꯄꯤꯌꯨꯕ ꯁꯦ ꯍꯥꯏ ꯃꯁꯤꯅ ꯅꯨꯄꯤ ꯊꯤꯔꯨꯅꯨ ꯀꯩꯅꯣ ꯃꯣꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩ ꯀꯥꯟꯅꯒꯦ ꯅꯨꯄꯤ ꯊꯤꯔꯒ ꯅꯀꯣꯛ ꯁꯥꯟꯅꯕꯅꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯔꯨꯅꯨ ꯅꯨꯄꯤ ꯊꯤꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯈꯪꯉꯕ ꯅꯨꯄꯤꯒ ꯊꯤꯔꯨꯅꯨ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯁꯥꯄꯝ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯨꯄꯤ ꯊꯤꯔꯨꯅꯨ ꯍꯥꯏꯕꯁꯤꯗ ꯑꯩ ꯇꯧꯔꯤꯁꯤ ꯗꯣꯁꯥꯁꯦ ꯅꯪ ꯄꯨꯅꯤꯡꯕ꯭ꯔꯥ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯉꯩ ꯇꯧꯔꯤꯁꯦ ꯅꯣꯏ ꯅꯪ ꯈꯨꯃꯟ ꯅꯪ ꯐꯪꯅꯤꯡꯕ꯭ꯔꯥ ꯅꯪꯅꯅꯦ ꯑꯗꯨꯗꯅꯦ ꯂꯩꯔꯤꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯅꯨꯄꯤ ꯊꯤꯃꯟꯗꯅꯅꯦ ꯃꯤ ꯅꯨꯄꯤ ꯀꯌꯥ ꯍꯧ ꯆꯦꯟꯅꯔꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯊꯤꯔꯨꯅꯨ ꯍꯥꯏꯕ ꯅꯪꯒꯤ ꯁꯥꯕ ꯀꯣꯛꯇꯣ ꯍꯥꯏꯌꯨꯗꯅ ꯆꯦꯛꯕꯨꯔꯦꯗꯅ ꯑꯍꯤꯡ ꯄꯨꯡ 2ꯗ ꯇꯨꯝꯃꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯀꯃꯨꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯈꯨꯖꯤꯁꯦ ꯄꯤꯗ ꯌꯥꯗ꯭ꯔꯕ ꯆꯥꯔꯒꯁꯦ ꯂꯦꯞꯆꯥ ꯆꯤꯟꯖꯥ ꯆꯥꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯔꯨꯅꯨ ꯈꯨꯃꯟ ꯈꯪꯉꯦꯗꯅ ꯏꯆꯦ ꯀꯥꯅꯣꯅ ꯁꯥꯄꯝ ꯃꯆꯥ ꯊꯣꯏꯕꯤꯗꯤ ꯍꯥꯏ ꯑꯗꯒꯤ ꯃꯦꯡꯒꯣꯅ ꯆꯦꯇꯣꯟ ꯀꯩꯕ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯍꯥꯏ ꯈꯦꯂꯦꯟ ꯑꯗꯒꯤꯗꯤ ꯕꯕꯤꯅꯥ ꯂꯥꯛꯑꯦ ꯕꯕꯤꯅꯥ ꯊꯣꯏ ꯂꯥꯛꯑꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯕꯕꯤꯅꯥ ꯉꯁꯤꯗꯤ ꯏꯔꯣꯜꯂꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯕꯕꯤꯅꯥ ꯊꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯔꯕꯣ ꯕꯕꯤꯅꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯄꯣꯠꯁꯝꯕꯝꯅ ꯍꯦ ꯁꯥꯄꯝ ꯅꯪ ꯑꯩꯒꯤ ꯏꯒꯨꯟ ꯑꯩ ꯁꯤꯗꯣꯔꯦ ꯍꯦ ꯁꯥꯄꯝ ꯅꯪ ꯑꯩꯒꯤ ꯏꯒꯨꯟ ꯆꯥꯡ ꯌꯦꯡꯒꯦꯔꯣ ꯏꯪ ꯇꯞꯄꯤꯀ ꯍꯥꯏꯗꯣ ꯍꯥꯏꯅ ꯍꯤꯒꯠꯂꯛꯑꯦ ꯄꯣꯠꯁꯝꯕꯝꯅꯀꯣ ꯋꯥꯔꯅꯤꯡꯒꯁꯨ ꯄꯤꯔꯛꯏꯀꯣ ꯅꯪ ꯆꯥꯡ ꯌꯦꯡꯒꯦꯔꯥꯒ ꯍꯥꯏꯔꯛꯏꯌꯦ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯗꯣ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯇꯥ ꯈꯦꯂꯦꯟ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯈꯦꯂꯦꯟꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯦꯂꯦꯟꯁꯦ ꯃꯦꯂꯣꯗꯤ ꯅꯣꯏ ꯈꯪꯅꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ
ꯑꯗꯒꯤꯗꯤ MC ꯅ ꯏꯔꯣꯝꯕꯁꯦ ꯏꯆꯦꯒꯤ ꯑꯄꯥꯝꯕꯔꯣ ꯑꯩ ꯏꯔꯣꯝꯕ ꯌꯥꯝ ꯄꯥꯝꯃꯦ ꯏꯔꯣꯝꯕꯒ ꯑꯗꯩꯗꯤ ꯉꯥ ꯑꯇꯥꯎꯕꯒꯨꯝꯕ ꯑꯗꯩꯗꯤ ꯀꯣꯠꯅꯝ ꯀꯩꯀꯥꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯕ ꯈꯨꯠꯅ ꯏꯔꯣꯟꯕ ꯀꯣꯡꯒꯣꯟꯒ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯕꯗꯨꯅꯤ ꯃꯥ ꯌꯥꯝ ꯄꯥꯝꯃꯦ ꯇꯨꯀꯠꯆꯩꯍꯦ ꯃꯁꯤ ꯃꯤꯁꯤꯗꯤ ꯀꯥꯔꯟ ꯉꯥꯡꯉꯤ ꯇꯜꯂꯤꯕꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯃꯆꯥ ꯊꯣꯏꯕꯤꯒ ꯄꯜꯂꯛꯀꯅꯨ ꯌꯥꯕꯤꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯉꯁꯤ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯄꯨꯁꯄꯥ ꯃꯥ ꯍꯥꯏ ꯀꯥꯏ ꯑꯗꯒꯤꯗꯤ ꯃꯥꯡꯉꯨꯔꯦ ꯅ꯭ꯌꯨꯇꯣꯟꯅ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯁꯥꯎꯅꯗꯅ ꯅꯣꯛꯇꯨꯅꯗ ꯂꯩꯌꯨꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯖꯒꯦ ꯅ꯭ꯌꯨꯇꯣꯟ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦꯀꯣ ꯑꯗꯣ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯒꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯐꯪꯕꯁꯦ ꯑꯁꯤꯁꯤꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯐꯪꯉꯦ ꯍꯥꯏꯕꯒ ꯃꯥꯟꯅꯔꯦꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧꯗꯤ ꯇꯥꯏꯌꯦꯕ ꯃꯔꯨ ꯑꯣꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯃꯦꯟꯕꯒ ꯃꯥꯟꯅꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯦꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯍꯦꯜꯂꯣ ꯃꯦꯂꯣꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯃꯦꯂꯣꯗꯤꯗ ꯍꯪꯈꯔꯦ ꯃꯦꯂꯣꯗꯤꯅ MC ꯁꯔꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯒꯤ ꯏꯆꯦ ꯀꯥꯔꯣꯟꯅ ꯍꯥꯏ ꯈꯦꯂꯦꯟ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯒꯤ ꯑꯁꯥ ꯑꯣꯏꯅꯥꯝꯅ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯐꯨꯂꯦꯇꯣꯜ ꯕꯖꯥꯔꯗꯩ ꯌꯣꯡꯆꯥꯛ ꯃꯔꯨꯝ ꯆꯪꯕ ꯂꯍꯧꯔꯤ ꯏꯔꯣꯟꯕꯗꯣ ꯍꯥꯎꯕꯅ ꯆꯦ ꯍꯥꯏꯌꯦ ꯑꯁꯥ ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯣ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥ ꯈꯦꯂꯦꯟ ꯍꯥꯏꯅ ꯍꯥꯏꯌꯦ ꯈꯦꯂꯦꯟꯅ ꯆꯦ ꯕꯂꯥ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯒꯤ ꯈꯦꯂꯦꯟ ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯣ ꯈꯦꯂꯦꯟꯅ ꯆꯦ ꯕꯂꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯗꯦ ꯃꯦꯡꯒꯣꯅ ꯆꯦꯇꯣꯟ ꯑꯩ ꯃꯤꯡ ꯍꯥꯞꯄ ꯌꯥꯗꯕꯒꯤ ꯑꯩꯒꯤ ꯃꯤꯡ ꯐꯔꯥꯅꯥ ꯀꯧꯋꯦ ꯃꯨꯁꯂꯤꯝ ꯑꯣꯏꯕꯒꯤꯅꯦ ꯍꯥꯏ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯃꯤꯡꯗꯣ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯃꯦꯡꯒꯣ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯂꯣꯗꯤ ꯅꯪꯅꯁꯨ ꯌꯥꯅꯕ ꯍꯥꯏꯕꯤꯗꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯀꯣꯕꯤ ꯁꯥꯛ ꯈꯦꯂꯦꯟ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯈꯦꯂꯦꯟꯅ ꯃꯦꯡꯒꯣ ꯍꯥꯏ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯒꯤꯗꯤꯅꯦ ꯅ꯭ꯌꯨꯇꯣꯟꯅ ꯏꯇꯩꯃꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯗꯗꯥꯕꯨ ꯐꯪꯖꯕꯒꯤ ꯍꯥꯏꯌꯦ ꯃꯥꯅꯦ ꯑꯩꯈꯣꯏꯗ ꯐꯪꯕꯒꯤ ꯑꯩꯈꯣꯏꯗꯥꯅ ꯂꯨꯅ ꯇꯧꯕꯒꯤ ꯑꯩ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯀꯣ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯑꯩꯅ ꯀꯣꯜ ꯇꯧꯕꯅꯦ ꯀꯩ ꯄꯥꯏꯒꯤ ꯔꯦꯃꯤ ꯁꯥꯄꯝ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯉꯁꯤꯗꯤ KMC ꯈꯦꯂꯦꯟ ꯍꯥꯏꯅ ꯍꯪꯉꯦ ꯈꯦꯂꯦꯟꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯈꯦꯂꯦꯟꯁꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯦꯂꯦꯟꯁꯦ ꯍꯪꯉꯤꯅꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯝꯇ ꯈꯨꯝꯕꯤꯔꯛꯇꯦ ꯀꯅꯥꯝ ꯐꯥꯎꯅ ꯈꯨꯝꯕꯤꯔꯛꯇꯦ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯑꯗꯨꯒꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯕꯗꯤ ꯀꯩꯕ ꯑꯗꯨꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯆꯦ ꯆꯦꯛꯀꯤ ꯌꯨꯝꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯥꯏ ꯍꯣꯏ ꯁꯤꯁꯨ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯃꯅꯨꯡꯉꯥꯏ ꯑꯃꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯆꯦꯇꯣꯟꯒ ꯅꯨꯄꯥꯅ ꯅꯩꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯂꯣꯗꯤ ꯅꯪꯁꯨ ꯀꯩꯕ ꯕꯦꯁ ꯇꯥꯏ ꯍꯥꯏꯔꯒ ꯀꯩꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯍꯥꯏ ꯑꯗꯒꯤ ꯕꯕꯤꯅꯥꯅ ꯆꯦꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯀꯩꯅꯣꯗꯗꯤꯅꯦ ꯃꯅꯤꯄꯨꯔ ꯔꯣꯝꯗꯗꯤꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯈꯣꯟꯁꯦ ꯈꯔ ꯀꯜꯂꯝꯒꯅꯤꯀꯣ ꯃꯅꯤꯄꯨꯔ ꯔꯣꯝꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯥꯡꯕꯁꯦ ꯊꯣꯠꯅ ꯃꯦꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯉꯥꯡꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯅ ꯈꯔ ꯈꯣꯟꯁꯦ ꯀꯂꯞ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯥ ꯑꯗꯩꯗꯤ ꯈꯦꯂꯦꯟꯅ ꯆꯦ ꯕꯂꯥ ꯑꯩ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯕꯕꯤꯅꯥ ꯊꯣꯏ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯅꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯍꯥꯏꯕ ꯁꯦꯝꯃꯦ ꯃꯥꯟꯅꯩ ꯍꯧꯖꯤꯛꯇꯅꯤ ꯄꯛꯀꯥ ꯁꯥꯔꯤ ꯁꯦꯝ ꯃꯥꯟꯅꯩ ꯍꯧꯖꯤꯛꯇꯅꯤ ꯄꯛꯀꯥ ꯁꯥꯔꯤꯁꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯁꯤꯒꯨꯝꯕ ꯌꯨꯝꯁꯦ ꯄꯥꯛ ꯂꯩꯇ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏ ꯁꯤꯒ ꯂꯩꯕꯁꯤꯁꯨꯀꯣ ꯑꯗꯒꯤꯗꯤ ꯂꯩꯇꯕꯅꯤꯅ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯑꯍꯥꯎꯕꯅꯤꯀꯣ ꯈꯦꯂꯦꯟ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯡꯉꯦ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯃꯦꯡꯒꯣ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯒꯤ ꯑꯁꯥꯅ ꯆꯦ ꯌꯨꯝ ꯊꯤꯕ ꯐꯖꯕ ꯀꯔꯤꯝ ꯅꯠꯇꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯁꯤꯅꯤ ꯁꯤꯗꯩ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯇꯦ ꯕꯤꯜꯗꯤꯡ ꯈꯛꯇꯅ ꯌꯨꯝ ꯅꯠꯇꯦ ꯆꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯄꯦꯟꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ
ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯄꯦꯟꯊꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯃꯦꯁꯦꯖ ꯊꯥꯕꯗ ꯈꯔ ꯁꯣꯏꯔꯦ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯁꯥꯎꯅꯨꯀꯣ ꯏꯆꯦꯇꯣꯟ ꯍꯥꯏ ꯍꯣꯏ ꯁꯥꯎꯗꯦ ꯃꯦꯡꯒꯣ ꯁꯥꯎꯗꯦꯕ ꯐꯔꯥꯅ ꯍꯥꯏꯌꯣ ꯐꯔꯅ ꯍꯣꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯂꯣꯏ ꯈꯪꯉꯝꯃꯤꯁꯦ ꯐꯔꯅ ꯍꯥꯏꯌꯣ ꯀꯥꯏꯌꯦ ꯃꯃꯤꯡ ꯍꯥꯏꯌꯨꯗꯤ ꯍꯣꯏ ꯀꯥꯎꯈꯤꯗꯣꯏꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯇꯔꯗꯦ ꯉꯥꯏꯕꯗ ꯋꯥꯔ ꯀꯥꯟꯁꯤꯗ ꯁꯇꯔꯗꯦ ꯑꯃ ꯂꯣꯁ ꯑꯣꯏꯈꯔꯦ ꯑꯩ ꯁꯤꯔꯦꯗ ꯁꯇꯔꯗꯦ ꯑꯃ ꯂꯣꯁ ꯑꯣꯏꯈꯔꯦ ꯉꯔꯥꯡꯗꯤ ꯅꯤꯡꯖꯕ ꯅꯤꯡꯖꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯗ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯁꯦꯡꯕ ꯅꯣꯏ ꯃꯌꯥꯝ ꯁꯥꯎꯔꯝꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯤꯀꯣ ꯑꯗꯨꯕꯨ ꯎꯄꯥꯏꯁꯦ ꯂꯩꯈꯤꯗꯅ ꯇꯧꯕꯅꯦ ꯔꯨꯀꯤꯌꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯔꯨꯀꯤꯌꯥ ꯉꯁꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯆꯦꯟꯈ꯭ꯔꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯂꯩꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯂꯨꯝꯃꯒ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯔꯨꯀꯤꯌꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯦꯂꯣꯗꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯅꯣꯛꯄꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯅꯣꯛꯄ ꯐꯖꯩ ꯍꯥꯏꯕ ꯑꯩꯁꯦ ꯑꯁ ꯂꯣꯏꯔꯦꯗ ꯅꯪꯅ ꯊꯥꯒꯠꯂꯛꯇꯅ ꯑꯩꯁꯦ ꯑꯁ ꯈꯪꯗꯦꯗ ꯀꯩꯅꯣꯝ ꯇꯧꯕ ꯇꯥꯔꯦ ꯉꯁꯤ ꯗꯥꯎ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦ ꯀꯅꯥꯅꯣ ꯃꯦꯡꯒꯣꯅ ꯍꯧꯖꯤꯛ ꯐꯔꯅꯥ ꯍꯥꯏꯔ ꯊꯣꯏꯕꯤꯁꯅꯥꯅ ꯁꯅꯥ ꯅꯠꯇ꯭ꯔꯁꯨ ꯐꯖꯩ ꯁꯅꯥ ꯑꯁꯦꯡꯕ ꯅꯠꯇꯕꯅ ꯍꯦꯟꯅꯐꯖꯕ ꯌꯥꯝ ꯂꯩꯕꯅꯤ ꯐꯖꯕꯅꯤꯀꯣ ꯑꯩ ꯍꯥꯟꯅ ꯁꯅꯥꯅ ꯑꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯍꯥꯟꯅ ꯁꯅꯥꯗ ꯁꯤꯔꯝꯃꯦꯕ ꯑꯗꯣ ꯀꯥꯡꯃꯨ ꯗꯤꯖꯥꯏꯟ ꯁꯥꯗꯣꯛꯈ꯭ꯔꯦ ꯄꯥꯝꯗꯅ ꯑꯟꯖꯂꯤꯅ ꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯉꯁꯤ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯩꯅꯥꯡ ꯆꯥꯔꯛꯀꯦ ꯑꯟꯖꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯥꯊꯣꯛꯄꯒꯤ ꯊꯝꯕ ꯀꯩꯕ ꯆꯠꯊꯣꯛꯄꯒꯤ ꯊꯝꯕ ꯌꯥꯗꯕꯒꯤ ꯁꯅꯥ ꯑꯁꯦꯡꯕ ꯑꯃ ꯑꯅꯤ ꯊꯝꯃ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯔꯨꯀꯤꯌꯥꯅ ꯏꯅꯝꯃꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯀꯩꯕ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯀꯥꯏꯗꯩꯅꯣꯍꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯁꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯈꯣꯟꯖꯦꯜꯁꯦ ꯀꯔꯤ ꯍꯥꯏꯕ ꯀꯩ ꯍꯥꯏꯒꯦ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯍꯣꯏ ꯈꯣꯟ ꯁꯤꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯣꯟ ꯁꯤꯕꯅꯦꯕ ꯑꯩꯒꯤ ꯑꯗꯒꯤꯗꯤ ꯄꯔꯩ ꯈꯣꯝꯕ ꯁꯨꯄ꯭ꯔꯤꯌꯥ ꯕꯤꯖꯣꯌꯥꯗꯤ ꯎꯗꯦꯅ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯌꯥ ꯕꯤꯖꯣꯌꯥꯗꯤ ꯑꯩꯒ ꯍꯧꯖꯤꯛ ꯄꯨꯟꯗꯦ ꯂꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯄꯨꯟꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯅ ꯂꯩꯔꯦ ꯄꯨꯟꯗꯨꯔꯕꯅꯦ ꯑꯃꯨꯛꯀ ꯀꯣ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯍꯣꯏ ꯆꯦ ꯕꯂꯥ ꯍꯥꯏ ꯑꯟꯖꯂꯤꯅ ꯂꯥꯏꯛ ꯇꯧꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯕꯕꯤꯅꯥꯅ ꯌꯥꯗꯦꯗ ꯆꯦ ꯍꯥꯏ ꯑꯗꯨꯅꯦ ꯅꯪꯒꯤꯗꯣ ꯑꯥꯗꯧꯅ ꯀꯥꯖꯔꯀꯥꯟꯗꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯑꯥꯗꯧꯅ ꯀꯥꯖꯔꯕꯅꯦ ꯕꯕꯤꯅꯥꯒꯤ ꯆꯦꯅꯦꯜꯗꯣ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯂꯨꯍꯣꯡꯕꯩ ꯊꯥꯡꯒꯠꯂꯛꯄ ꯑꯉꯥꯡꯗꯨꯔꯣ ꯀꯩꯅꯣ ꯕꯕꯤꯅꯥꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯀꯥꯏꯅꯣ ꯁꯤ ꯕꯕꯤꯅꯥꯁꯤ ꯅꯪ ꯈꯪꯗꯔ ꯍꯥꯏꯕ ꯎꯗꯤ ꯎꯈ꯭ꯔꯦꯕ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯀꯩꯅꯣ ꯎꯗꯤ ꯎꯈ꯭ꯔꯦ ꯀꯥꯏꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯣꯃꯦꯟ ꯄꯤꯔꯛꯅ ꯑꯩꯅꯒ ꯊꯥꯏꯗꯨꯗꯤ ꯍꯟꯅꯒ ꯃꯉꯣꯟꯗ ꯌꯥꯝ ꯊꯥꯏꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯗꯨꯗꯤ ꯃꯥꯒꯤ ꯅꯪ ꯌꯦꯡꯕꯗ ꯍꯣꯏ ꯑꯩꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕ ꯇꯧꯅꯤ ꯕꯕꯤꯅꯥ ꯀꯩ ꯍꯥꯏꯅꯣ ꯕꯕꯤꯅꯥ ꯑꯁꯤ ꯑꯃꯗꯨꯅ ꯕꯕꯤꯅꯥꯒꯤ ꯀꯩꯅꯣꯗꯣ ꯃꯥꯏ ꯀꯩꯅꯣꯗꯣ ꯍꯥꯏꯔꯧꯅꯦꯕ ꯑꯩꯉꯣꯟꯗ ꯂꯩꯕꯅꯦꯕ ꯕꯕꯤꯅꯥꯒꯤ ꯀꯩꯅꯣꯝ ꯇꯥꯆꯧꯕ ꯑꯁꯤ ꯅꯠꯇꯦ ꯑꯁꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯅꯨ ꯑꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯌꯥꯗꯦꯕ ꯑꯣ ꯉꯥꯏꯈꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯅꯉꯣꯟꯗ ꯕꯕꯤꯅꯥ ꯑꯝꯇ ꯏꯔꯛꯎꯅꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯀꯔꯤ ꯕꯕꯤꯅꯥꯒꯤ ꯇꯥꯆꯧꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯗꯥ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯛꯀꯦ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯑꯅꯨ ꯈꯨꯃꯟꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯦ ꯈꯦꯂꯦꯟ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯅꯨ ꯏꯆꯦ ꯍꯤꯗꯨ ꯎꯔꯕꯣ ꯀꯩ ꯍꯥꯏꯕ ꯑꯅꯨ ꯏꯆꯦ ꯍꯤ ꯗꯤꯄꯤ ꯎꯔꯕꯣ ꯀꯩ ꯍꯥꯏꯅꯣꯗ ꯀꯥꯏꯅꯣ ꯑꯅꯨ ꯏꯆꯦ ꯍꯤ ꯗꯤꯄꯤ ꯎꯔꯕꯣ ꯍꯥꯏꯁꯦ ꯏꯆꯦꯒꯤ ꯗꯤꯄꯤ ꯍꯥꯏꯔꯣ ꯎꯔꯕꯣ ꯃꯥꯏ ꯗꯤꯄꯤ ꯑꯣ ꯄꯤꯛꯆꯔ ꯏꯆꯦꯒꯤ ꯍꯥꯏꯃꯤꯀꯣ ꯏꯆꯦ ꯎꯔꯦ ꯀꯩꯅꯣꯒꯤ ꯏꯆꯦ ꯎꯔꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯟꯖꯂꯤ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯩ ꯉꯁꯥꯏꯗꯒꯤꯗꯨꯅꯤ ꯍꯪꯉꯤꯗꯣ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯑꯟꯖꯂꯤ ꯁꯥꯔꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯩ ꯈꯦꯂꯦꯟꯅ ꯆꯦꯅꯦꯜꯗꯤ ꯃꯆꯥꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯈꯦꯂꯦꯟ ꯅꯪꯒꯤ ꯆꯦꯅꯦꯜꯒꯤ ꯃꯤꯡꯗꯣ ꯈꯦꯂꯦꯟ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯔꯥ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯀꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ
ꯃꯦꯁꯦꯖ ꯀꯣꯃꯦꯟꯁ ꯑꯃ ꯄꯤꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯏꯔꯣꯟꯕꯒ ꯆꯥꯗꯧ ꯕꯤꯇꯦꯛ ꯏꯍꯦ ꯍꯥꯏ ꯗꯥꯕꯨꯡ ꯏꯔꯣꯟꯕꯒ ꯆꯥꯗꯧ ꯕꯤꯇꯦꯛ ꯏꯍꯦ ꯍꯥꯏꯅ ꯉꯁꯥꯏ ꯀꯣꯡꯒꯣꯟ ꯀꯥꯕꯥꯏꯗ ꯍꯥꯏꯕꯗꯨꯗꯨꯒꯤꯅꯤ ꯍꯥꯎꯕꯅꯦꯍꯦ ꯇꯠ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯉꯥꯛ ꯇꯜꯂꯦ ꯍꯥꯏꯕ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁ ꯀꯣꯡꯒꯣꯟꯒ ꯇꯠ ꯁꯧꯔꯒ ꯇꯨꯀꯠꯆꯩꯌꯦ ꯍꯥꯎꯕꯅꯤ ꯃꯥꯏ ꯈꯨꯠꯀ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯑꯁ ꯑꯣꯛꯑꯦ ꯗꯥ ꯇꯨꯀꯠꯆꯩꯌꯦ ꯑꯁꯥꯅ ꯆꯦ ꯏꯔꯣꯟꯕ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯒꯣ ꯕꯥꯏꯒ ꯍꯥꯏ ꯏꯔꯣꯝꯕꯗꯤ ꯇꯧꯔꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥꯅꯁꯨ ꯍꯥꯏꯔꯛꯄ ꯂꯩꯌꯦꯕꯀꯣ ꯏꯔꯣꯝꯕꯒ ꯑꯗꯩ ꯀꯥꯡꯁꯣꯏ ꯑꯃꯒ ꯇꯧꯔꯒ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄ ꯂꯩ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯣ ꯏꯔꯣꯝꯕꯁꯦ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯑꯗꯨꯃꯥꯏꯅ ꯏꯔꯣꯜꯂꯛꯑꯅꯤꯀꯣ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯊꯣꯛꯑꯃꯤꯅꯅꯦ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯃꯦꯂꯣꯗꯤ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯈꯦꯂꯦꯅ ꯏꯔꯣꯝꯕ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯏꯕꯥꯏ ꯏꯔꯣꯜꯕꯗꯣ ꯈꯨꯔꯨ ꯀꯨꯜꯂꯒ ꯕ꯭ꯔꯤ ꯕ꯭ꯔꯤꯅ ꯑꯣꯏꯅ ꯇꯣꯠꯂꯒ ꯀꯣꯡꯒꯣꯟ ꯀꯥꯕꯗꯣ ꯍꯥꯎꯕꯅꯤ ꯍꯥꯏ ꯑꯩ ꯃꯐꯝꯗꯨꯒ ꯑꯗꯨꯝ ꯍꯥꯗꯣꯛꯑꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨ ꯎꯕꯗ ꯁꯤꯔꯦꯗ ꯃꯣꯏꯒꯤ ꯈꯨꯅꯤꯡ ꯋꯥꯔꯤꯁꯤꯗꯤ ꯀꯥꯡꯈꯠꯂꯒ ꯃꯣꯏ ꯆꯤꯠꯅꯒꯤ ꯅꯣꯏꯗꯣꯏꯃꯤꯅꯦ ꯇꯠ ꯃꯦꯂꯣꯗꯤꯅ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯑꯟꯖꯂꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯁꯨ ꯍꯧꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯁꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯐꯨꯂꯦꯇꯣꯜ ꯕ꯭ꯔꯤꯖ ꯃꯅꯥꯛꯀꯤꯅꯤ ꯍꯥꯏ ꯑꯣ ꯑꯁꯥ ꯑꯩ ꯈꯪꯗꯅ ꯍꯪꯉꯤꯅꯤꯀꯣ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕꯗꯣꯀꯣ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯄꯩꯁꯥ ꯀꯥꯏ ꯊꯝꯒꯦ ꯑꯗꯨꯒꯤ ꯌꯥꯝ ꯇꯥꯜꯂꯤ ꯄꯩꯁꯥꯗꯣ ꯍꯥꯏ ꯈꯨꯃꯣ ꯆꯥꯛꯈꯨꯝ ꯃꯅꯥꯛꯇꯅꯦ ꯁꯪ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯩꯅꯔꯝꯒꯅꯤꯅꯦ ꯑꯗꯨꯒ ꯁꯦꯚꯤꯡ ꯇꯧꯔꯤ ꯑꯌꯨꯛꯇ ꯐꯝꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯣꯏꯅ ꯐꯝꯃꯤ ꯌꯣꯡꯆꯥꯛ ꯆꯥꯕꯗꯩ ꯌꯥꯝ ꯇꯥꯜꯂꯕꯅꯤꯅ ꯑꯗꯨꯒ ꯁꯦꯚꯤꯡ ꯇꯧꯔꯦ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯃꯦꯂꯣꯗꯤꯅ ꯍꯥꯏꯕ ꯍꯥꯏ ꯑꯆꯥ ꯑꯣꯏꯅꯥꯝ ꯁꯥꯔꯞ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯟꯕꯗꯣ ꯇꯜꯂꯦꯕꯣ ꯈꯨꯃꯟ ꯕ꯭ꯔꯤ ꯂꯥꯎꯅ ꯇꯣꯠꯄꯗꯣ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯥꯏꯕ ꯆꯥꯕ ꯍꯩꯅꯕꯅꯤ ꯍꯥꯏꯕ ꯇꯜꯂꯦꯍꯦ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯑꯅꯨ ꯕ꯭ꯔꯤ ꯅꯣꯏꯕꯩ ꯋꯥꯔꯤꯒ ꯈꯨꯃꯟꯅ ꯀꯣꯃꯦꯟꯁꯦ ꯀꯥꯏꯗꯩ ꯄꯥꯔꯛꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯊꯥꯗꯣꯛꯇꯦꯗ ꯈꯦꯂꯦꯅ ꯃꯦꯡꯒꯣꯁꯦ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯈꯔꯦ ꯏꯆꯦ ꯀꯥꯟꯅꯅ ꯑꯗꯨꯅꯦ ꯁꯥꯄꯝ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯒꯤꯗꯤ ꯃꯦꯂꯣꯗꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯇꯕꯅꯤꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯇꯕꯅꯤ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇꯕꯅꯤ ꯆꯦꯅꯦꯜ ꯂꯩꯇꯕꯅꯤ ꯊꯣꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯒꯤꯗꯤ ꯃꯥꯂꯦꯝ ꯂꯥꯛꯑꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯌꯦ ꯃꯥꯂꯦꯝ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯦ ꯑꯦꯜꯕꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯥꯂꯦꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯧꯖꯤꯛ ꯏꯆꯦ ꯀꯥꯟꯅꯅ ꯊꯣꯏꯕꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯈꯦꯂꯦꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯕꯦꯔꯦꯟꯗ꯭ꯔꯤ ꯏꯔꯣꯟꯕꯗꯣ ꯕ꯭ꯔꯤ ꯑꯁ ꯇꯣ ꯑꯩ ꯄꯥꯔꯔꯣꯏ ꯁꯤ ꯀꯩꯅꯣꯁꯦ ꯄꯥꯔꯔꯣꯏ ꯇꯜꯂꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯈꯨꯃꯟ ꯑꯩ ꯉꯝꯃꯔꯣꯏ ꯄꯥꯔꯔꯣꯏ ꯇꯨꯀꯠꯆꯩ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯃꯦꯡꯒꯣ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯟꯖꯨꯕꯂꯥꯅ ꯍꯥꯏꯔꯅꯨ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯟꯖꯨ ꯑꯗꯒꯤꯗꯤ ꯅ꯭ꯌꯨꯇꯣꯟꯅ ꯍꯥꯏꯕ ꯏꯇꯩꯃꯒꯤ ꯚꯤꯗꯤꯑꯣꯗ ꯗꯗꯥ ꯑꯩ ꯏꯄꯥꯝꯗ ꯊꯥ ꯑꯃ ꯂꯩꯔꯨꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯗꯗꯥꯒꯤ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯅꯤꯡꯗꯕꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯨꯕ ꯃꯥ ꯀꯩꯁꯨꯝꯒꯤ ꯅꯠꯇꯦ ꯑꯩ ꯅꯨꯡꯁꯤꯕꯩ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯈꯔ ꯂꯣꯏꯁꯤꯟꯕꯤꯅꯕ ꯂꯩꯔꯣꯏꯗꯅ ꯑꯗꯨꯗꯨꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯃꯅꯨꯡꯗ ꯋꯥꯔꯤ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅꯅꯤ ꯃꯥꯅꯦ ꯊꯕꯛꯁꯦ ꯑꯝꯇ ꯂꯣꯏꯁꯟꯅꯤꯡꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯆꯥꯛ ꯊꯣꯡꯉ ꯆꯥꯕꯁꯨ ꯌꯥꯝ ꯀꯜꯂꯦꯕ ꯃꯥꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯔꯗꯤꯅꯦ ꯑꯁ ꯂꯣꯏꯔꯖꯥꯠꯅꯤ ꯑꯗꯨꯗꯨꯅ ꯑꯗꯩ ꯈꯦꯂꯦꯟꯅ ꯃꯦꯡꯒꯣ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯪꯈ꯭ꯔꯦ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯑꯟꯖꯨꯕꯂꯥ ꯍꯥꯏ ꯃꯦꯡꯒꯣꯅ ꯃꯦꯂꯣꯗꯤ ꯍꯥꯏ ꯍꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯁꯥꯄꯝ ꯇꯨꯀꯠꯆꯩꯀꯣ ꯑꯗꯨꯅꯦ ꯑꯩ ꯃꯥꯒꯤ ꯀꯣꯃꯦꯟꯁ ꯄꯥꯔꯔꯣꯏ ꯕꯤꯔꯤ ꯅꯣꯏꯕꯒꯤ ꯋꯥ ꯄꯥꯔꯔꯣꯏ ꯇꯜꯂꯦꯕ ꯇꯨꯀꯠꯆꯩꯕ
ꯑꯗꯩ ꯃꯣꯅꯤꯀꯥꯅ ꯀꯩꯅꯣ ꯅꯥꯀꯟꯗ ꯁꯥꯔꯤꯗꯨꯕꯨ ꯏꯆꯦ ꯍꯥꯏ ꯃꯣꯅꯤꯀꯥ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯔꯤꯌꯦ ꯑꯗꯨꯒꯤꯅꯦ ꯑꯗ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯝ ꯐꯝꯃꯝꯕꯗꯒꯤ ꯁꯨꯝ ꯇꯧꯔꯦ ꯁꯥꯁꯤ ꯁꯨꯝ ꯐꯝꯃꯒꯅꯦ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯃꯦꯡꯒꯣ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤꯗꯤ ꯑꯅꯨꯁꯤꯡꯍ ꯏꯆꯦꯅꯨ ꯂꯥꯛꯑꯦ ꯈꯨꯃꯟ ꯁꯥꯎꯅꯨ ꯅꯦꯛꯁ ꯇꯥꯏꯝ ꯎꯅꯁꯤ ꯏꯆꯦ ꯆꯠꯂꯦ ꯉꯁꯤ ꯍꯥꯏ ꯏꯆꯦ ꯅꯪ ꯉꯁꯤ ꯍꯜꯂꯤꯔꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯁꯦꯡꯕ ꯁꯤꯗꯧꯅ ꯂꯥꯛꯑꯝꯃꯒ ꯑꯩꯒ ꯎꯅꯗꯅ ꯅꯪ ꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯀꯣꯜ ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯏꯆꯦꯅ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯕꯗꯨꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯗ꯭ꯔꯥꯅꯅꯦ ꯑꯗꯣ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪ ꯂꯥꯛꯄ ꯍꯥꯏꯁꯦ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯔꯤꯒꯦ ꯌꯦꯡꯉꯨ ꯏꯆꯦ ꯍꯦꯛ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯕ ꯑꯗꯩ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯁꯤ ꯆꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯥꯖ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯩ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯏꯆꯦ ꯃꯣꯅꯤꯀꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯏꯆꯦ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯀꯩꯅꯣ ꯏꯆꯟ ꯀꯩ ꯍꯥꯏꯅꯣ ꯏꯆꯦꯅ ꯇꯣꯡꯗꯒꯦ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛ ꯀꯩꯗꯧꯔꯤ ꯑꯩꯒꯤ ꯃꯤꯡ ꯏꯕꯥꯏ ꯍꯦꯟꯅ ꯈꯪꯉꯤ ꯑꯣ ꯍꯣ ꯑꯗꯨꯅꯦ ꯏꯕꯥꯏꯅ ꯍꯦꯟꯅ ꯊꯕꯛ ꯁꯨꯁꯤꯅ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯦꯕ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯗꯩ ꯊꯥꯖꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯈꯨꯔꯝꯃꯦ ꯑꯗꯒꯤ ꯏꯆꯦ ꯑꯅꯨꯅ ꯆꯦ ꯀꯥꯅꯣꯟ ꯊꯦꯡꯛꯁ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏ ꯑꯅꯨꯁꯤꯡꯍ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯊꯥꯖ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯊꯥꯖ ꯈꯦꯂꯦꯟꯅ ꯊꯥꯖ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯦ ꯀꯥꯅꯣꯅ ꯀꯦꯝꯁꯤ ꯑꯅꯨ ꯑꯗꯩ ꯏꯆꯦ ꯑꯅꯨꯅ ꯆꯦ ꯀꯥꯅꯣꯟ ꯍꯋꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯅ꯭ꯌꯨꯇꯣꯟꯅ ꯏꯇꯩꯃ ꯗꯗꯥꯁꯦ ꯉꯁꯥꯏꯗꯒꯤ ꯀꯣꯛ ꯌꯩꯔꯤ ꯀꯩꯅꯣꯝꯗꯤ ꯄꯤꯖꯧꯗꯅ ꯍꯥꯏ ꯆꯥꯛ ꯆꯥꯇ ꯉꯥꯏꯔꯤꯌꯦ ꯅ꯭ꯌꯨꯇꯣꯟ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯇ ꯉꯥꯏꯔꯤꯀꯣ ꯑꯗꯨꯗꯨꯅ ꯀꯔꯤꯝ ꯆꯥꯅꯤꯡꯈꯤꯔꯣꯏꯕ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯇ ꯉꯥꯏꯔꯤꯃꯤꯅ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯣꯀꯦ ꯑꯅꯨ ꯍꯥꯏꯔꯗꯤ ꯏꯆꯦ ꯑꯅꯨꯅ ꯑꯩ ꯊꯣꯛꯂꯒꯦ ꯒꯥꯔꯤꯗꯅꯤ ꯍꯥꯏ ꯑꯣꯀꯦ ꯏꯆꯦ ꯀꯩꯅꯣ ꯇꯧꯋꯣ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯗꯨꯒ ꯑꯖꯨꯝ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯑꯗꯨꯝ ꯀꯣꯃꯦꯟꯁ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯏꯆꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯍꯧꯗꯦꯀꯣ ꯏꯆꯦ ꯅꯪ ꯍꯟꯗꯛ ꯑꯩꯒꯤꯗ ꯂꯥꯛꯄꯤꯔꯝꯗꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯍꯧꯗꯦ ꯅꯅꯥꯎꯅ ꯌꯥꯝꯅ ꯃꯤꯁ ꯇꯧꯖꯕꯅꯤ ꯏꯆꯦꯁꯦ ꯂꯥꯛꯀꯗ꯭ꯔꯥꯅꯁꯨ ꯈꯟꯕꯅꯦꯕ ꯑꯗꯣ ꯏꯆꯦꯅꯁꯨ ꯂꯥꯛꯄꯤꯔꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯍꯧꯗꯦ ꯌꯥꯝꯅ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯇꯨꯝꯃꯨꯔꯒꯦ ꯀꯩ ꯍꯥꯏꯕ ꯍꯧꯒꯠꯂꯛꯎ ꯀꯩꯅꯣ ꯍꯥꯠꯇꯣꯛꯂꯛꯎꯗꯨꯒ ꯀꯣꯃꯦꯟ ꯄꯥꯕ ꯇꯥꯕꯤꯌꯨ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯍꯥꯏꯁꯤꯕꯨ ꯍꯧꯗꯣꯛꯂꯒꯨ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯥꯕ ꯇꯥꯕꯤꯌꯨ ꯍꯥꯏꯔꯣ ꯊꯥꯖꯅ ꯆꯥꯗ꯭ꯔꯤꯗ ꯈꯦꯂꯦꯟꯗꯤ ꯍꯥꯏꯅ ꯍꯪꯉꯦ ꯊꯥꯖꯅ ꯍꯦꯜꯂꯣ ꯃꯦꯂꯣꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯦꯡꯒꯣꯅ ꯃꯦꯂꯣꯗꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕꯕꯨ ꯃꯦꯂꯣꯗꯤ ꯆꯦꯅꯦꯜ ꯀꯩ ꯍꯥꯏꯕ ꯃꯦꯂꯣꯗꯤ ꯆꯦꯂꯦꯟ ꯈꯜꯗꯥꯏꯕꯣ ꯀꯩ ꯍꯥꯏꯅꯣ ꯃꯦꯡꯒꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤꯗꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯁꯄꯦꯂꯤꯡꯁꯦ ꯈꯛꯇꯪ ꯁꯣꯏꯕ ꯃꯥꯜꯂꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯟꯕ ꯉꯝꯗ꯭ꯔꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯀꯣ ꯊꯕꯛ ꯈꯨꯐꯗꯣ ꯀꯥꯏ ꯆꯥꯎꯊꯣꯛꯈꯤꯅꯤ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯨ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯃꯣꯃꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯦꯂꯣꯗꯤꯅ ꯊꯥꯖ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩ ꯈꯦꯂꯦꯟꯅ ꯆꯥꯔꯦ ꯑꯩꯗꯤ ꯊꯥꯖ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯐꯥꯎ ꯍꯥꯏꯅ ꯍꯥꯏ ꯊꯥꯖꯅ ꯅ꯭ꯌꯨꯇꯣꯟ ꯍꯥꯏ ꯊꯥꯖꯅ ꯃꯦꯡꯒꯣ ꯍꯥꯏ ꯇꯧꯔꯦ ꯑꯗꯩ ꯏꯆꯦꯅꯨꯅ ꯍꯣꯏ ꯆꯦ ꯀꯥꯅꯣꯟ ꯎꯅꯔꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯃꯦꯡꯒꯣ ꯑꯩ ꯁꯤꯒꯤ ꯃꯤꯡ ꯁꯤꯗ ꯂꯩꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯕꯤꯂꯤꯟꯗꯥꯅ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯕꯣ ꯍꯥꯏꯅ ꯍꯪꯉꯦꯀꯣ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯕꯅꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯕꯤꯂꯤꯟꯗꯥ ꯅꯪꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯖꯨꯂꯤꯁꯨ ꯂꯥꯛꯑꯦ ꯖꯨꯂꯤꯅ ꯇꯨꯌꯦꯜꯞ ꯂꯥꯏꯛ ꯗꯟ ꯏꯆꯦ ꯕꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯖꯨꯂꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯁꯤꯗꯣ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯖꯨꯂꯤꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯊꯥꯖꯅ ꯃꯦꯂꯣꯗꯤ ꯁꯥꯞ ꯇꯧꯔꯦ ꯍꯥꯟꯅ ꯃꯦꯂꯣꯗꯤ ꯑꯩꯒꯤ ꯇꯧꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯇꯧꯗ꯭ꯔꯗꯤ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯕꯤꯂꯤꯟꯗꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯊꯥꯖꯅ ꯍꯣꯏꯗ ꯊꯦꯡꯉꯦ ꯍꯥꯏꯌꯦ ꯊꯥꯖꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯕꯨꯁꯨ ꯍꯥꯏꯅ ꯍꯥꯏꯌꯦ
ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯊꯥꯖꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯣ ꯑꯗꯩꯗꯤ ꯈꯦꯂꯦꯟꯗꯁꯨ ꯇꯧꯁꯟꯕꯤꯔꯣ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯗꯁꯨ ꯇꯧꯁꯟꯕꯤꯔꯣꯀꯣ ꯑꯗꯒꯤ ꯈꯦꯂꯦꯟꯅ ꯊꯥꯖ ꯀꯔꯝꯕ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯣꯅ ꯖꯨꯂꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯇꯥꯃꯣꯆꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯇꯥꯃꯣꯆꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡ ꯍꯦꯛ ꯀꯩ ꯍꯥꯏꯕ ꯍꯦꯛ ꯂꯣꯜꯂꯒ ꯆꯥꯔꯣ ꯑꯗꯨꯃꯥꯏꯅ ꯏꯔꯣꯜꯂꯒ ꯍꯥꯏ ꯑꯣ ꯍꯦꯛ ꯂꯣꯜꯂꯒ ꯆꯥꯔꯣ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯆꯦ ꯀꯥꯅꯣꯅ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯀꯃꯂꯥ ꯈꯨꯃꯟꯅ ꯑꯅꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯉꯁꯤ ꯏꯔꯣꯟꯕ ꯆꯥꯔꯦ ꯀꯃꯂꯥꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯃꯦꯡꯒꯣꯅ ꯗꯥ ꯈꯦꯂꯦꯟ ꯑꯩ ꯂꯤꯂꯣꯡꯗꯒꯤꯅꯦꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯦꯂꯣꯗꯤꯅ ꯊꯥꯖ ꯇꯧꯔꯕꯅꯦ ꯍꯥꯏꯔꯦ ꯖꯨꯂꯤꯅ ꯃꯦꯡꯒꯣ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩ ꯏꯔꯣꯟꯕ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯀꯩ ꯍꯤꯟꯖꯥꯡ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯩꯕꯣ ꯍꯥꯏꯌꯦ ꯍꯥ ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯀꯥꯎꯋꯦ ꯍꯥꯏꯔꯣ ꯏꯕꯦꯝꯃ ꯌꯥꯗ꯭ꯔꯦ ꯅꯪ ꯊꯥꯖꯅ ꯃꯦꯡꯒꯣ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯀꯩꯕ ꯀꯃꯂꯥ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯊꯥꯖꯅ ꯊꯦꯡꯛꯁ ꯃꯦꯂꯣꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯃꯣꯅꯤꯀꯥꯅ ꯀꯩꯕ ꯇꯥꯕꯗ ꯅꯣꯛꯄꯗ ꯁꯤꯔꯦ ꯋꯥꯔꯤꯁꯦ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯀꯃꯂꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯃꯣꯅꯤꯀꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯊꯥꯖꯅ ꯃꯣꯅꯤꯀꯥ ꯍꯦꯜꯂꯣ ꯍꯥꯏꯅ ꯃꯣꯅꯤꯀꯥꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯌꯥꯝ ꯏꯔꯣꯜꯕꯗꯣ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯄꯥꯔꯛꯑꯣꯏ ꯈꯨꯃꯟꯅꯒꯤꯁꯦ ꯇꯨꯀꯠꯆꯩ ꯑꯩ ꯑꯗꯒꯤꯗꯤ ꯔꯨꯞꯀꯥꯟꯇ ꯁꯔꯃꯥꯅ ꯍꯥꯏ ꯗꯤꯌꯔ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯁꯥꯄꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯣꯡꯆꯥꯛ ꯆꯥꯔꯒꯕꯨ ꯆꯥꯛꯈꯨꯝꯗ ꯇꯣꯏꯅ ꯂꯩꯅꯕ꯭ꯔꯣꯅꯦ ꯍꯥꯏ ꯅꯪ ꯃꯔꯝ ꯈꯪꯗ ꯇꯧꯔꯤꯅꯤꯀꯣ ꯏꯕꯦꯝꯃ ꯑꯗꯩꯗꯤ ꯔꯨꯄꯀꯥꯟꯇ ꯁꯔꯃꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯨꯄꯀꯥꯟꯇ ꯀꯅꯥꯅꯣ ꯔꯨꯄꯀꯥꯟꯇꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯔꯨꯄꯀꯥꯟꯇ ꯍꯥꯏꯅ ꯍꯥꯏꯔꯦ ꯔꯨꯀꯤꯌꯥꯅ ꯏꯅꯝꯃ ꯑꯩꯈꯣই ꯍꯌꯦꯡ ꯁꯨꯅꯥꯏꯗ ꯂꯥꯛꯀꯅꯦ ꯏꯅꯝꯃ ꯍꯣꯏꯔꯣꯝꯗ ꯍꯥꯏꯌꯦ ꯑꯣ ꯔꯨꯀꯤꯌꯥ ꯁꯨꯅꯥꯏ ꯀꯗꯥꯏꯋꯥꯏꯗ ꯂꯥꯛꯇꯣꯏꯅꯣ ꯑꯗꯩꯗꯤ ꯁꯨꯆꯤꯀꯥꯟꯇ ꯁꯤꯡꯍꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯂꯥꯛꯆꯔꯤ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯗ ꯑꯦꯜꯕꯤ ꯁꯦ ꯌꯦꯡꯉꯝꯕꯅꯤ ꯑꯗꯨꯕꯨ ꯐꯪꯅꯗꯦ ꯍꯥꯏꯔꯤ ꯁꯤꯗꯤ ꯃꯇꯝ ꯑꯣꯟꯅꯔꯝꯃꯦ ꯍꯥꯏ ꯁꯨꯖꯤꯀꯥꯟꯇ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯤꯀꯣ ꯁꯇꯔꯗꯦ ꯑꯦꯚ꯭ꯔꯤ ꯁꯇꯔꯗꯦꯗ ꯑꯣꯏꯅ ꯑꯩ ꯂꯥꯛꯑꯅꯤ ꯁꯇꯔꯗꯦꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯄꯨꯡ 8ꯗꯀꯣ ꯑꯗꯣ ꯑꯇꯩ ꯅꯨꯃꯤꯠꯇꯅꯀꯣ ꯑꯗꯨꯝ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:30ꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯒꯤ ꯁꯇꯔꯗꯦꯗꯗꯤ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯣ ꯅꯦꯛꯁ ꯁꯇꯔꯗꯦꯗꯗꯤ ꯁꯤꯌꯣꯔ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯃꯇꯝꯗꯣ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯁꯥꯅ ꯃꯦꯂꯣꯗꯤ ꯑꯣꯀꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯂꯦꯠ ꯃꯤꯅꯦꯜ ꯂꯦꯠ ꯍꯥꯏꯕ꯭ꯔꯥ ꯃꯥꯏꯂꯦꯟ ꯂꯦꯠ ꯃꯥꯏꯂꯦꯟ ꯍꯥꯏꯗꯣꯏꯔꯥ ꯅꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯀ ꯍꯥꯏꯖꯜꯂꯛꯑꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩ ꯍꯅꯨꯕꯤ ꯐꯥꯔꯕꯅꯦ ꯈꯨꯃꯟꯅ ꯄꯣꯠꯁꯝꯕꯝꯅ ꯈꯨꯃꯟ ꯅꯪ ꯀꯩ ꯍꯥꯏꯕ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯉꯁꯤ ꯆꯩ ꯆꯥꯕ ꯇꯥꯔꯦꯀꯣ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯩ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯂꯦꯠꯃꯤꯅꯦꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯁ꯭ꯇꯣꯔꯁꯅ ꯍꯥꯏ ꯆꯦꯅꯨ ꯑꯩ ꯂꯥꯛꯄ ꯊꯦꯡꯉꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯒꯤ ꯕꯤꯂꯤꯟꯗꯥꯅ ꯆꯦꯒꯤ ꯋꯥꯔꯤꯁꯦ ꯆꯥꯛꯀ ꯆꯥꯗꯣꯏꯕ ꯇꯜꯂꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯏꯔꯣꯝꯕꯒꯤ ꯋꯥꯔꯤꯅꯤ ꯏꯔꯣꯝꯕꯒꯤ ꯋꯥꯔꯤꯗꯨꯔ ꯕꯤꯂꯤꯟꯗꯥ ꯑꯁꯦꯡꯕ ꯇꯜꯂꯦ ꯍꯥꯏꯕ ꯃꯣꯏꯁꯤꯅ ꯀꯗꯥꯏꯗꯒꯤ ꯁꯤ ꯋꯥꯁꯦ ꯄꯨꯊꯣꯔꯛꯇꯅ ꯇꯟꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯊꯣꯏꯕꯤꯁꯔꯥꯅ ꯏꯔꯣꯟꯕ ꯇꯥꯛꯄꯒꯤ ꯆꯦꯞꯇꯔ ꯀ꯭ꯂꯣꯁ ꯑꯣꯏꯔꯦ ꯄꯣꯠꯁꯝꯕꯝꯅ ꯑꯣ ꯄꯨꯁꯄꯥ ꯍꯥꯏꯔꯦ ꯁꯨꯝ ꯃꯥꯡꯈ꯭ꯔꯦ ꯀ꯭ꯋꯥ ꯖꯣꯠꯈꯤꯒꯦ ꯑꯗꯒꯤꯗꯤ ꯑꯁꯥ ꯑꯣꯏꯅꯥꯝꯅ ꯆꯦ ꯑꯩ ꯂꯥꯏꯛ ꯗꯟ ꯊꯣꯛꯑꯒꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯎꯒꯦ ꯗꯥꯒ ꯂꯛꯈꯤꯄꯨꯔꯗ ꯑꯝꯇꯪ ꯆꯠꯂꯨꯒꯦ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯑꯁꯥ ꯕꯕꯥꯏ ꯃꯊꯪꯒꯤ ꯑꯗꯨꯝ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯂꯥꯛꯎ ꯊꯦꯡꯅꯁꯤꯀꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯒꯤꯗꯤ ꯂꯥꯟꯆꯨꯡ ꯄꯥꯎ ꯀꯦꯃꯩ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ
hello koi khuman na che posambam irol bado that khuman nang duwa do haira nu ma si tum hai talli boy dogi Srikantan na like done hai de melody na hai Belinda hai degi mengo na melody tawrake ne Kamala na ai comment di parakte ya thado mo bo Kamala ai hogdana tawini degi melody na hai Srikanta sap to biramo khoi dagi kok kok to bo loire hoji mathangi thabo mu to basang gidore jiten na yare he han haire kainu jiten yare he se kai haino de mengo na thaja blog ai kai ba thaja blog ai khangde han hai mare ko dogi di RN blog na कहाँ से हो मैं सिलचर से हूँ RN दि सुशिकांता ना होय तौरके हाय दि बिलिंदा ना चे मेसेज कराई बगी हायरगिनो कहिनो कराई बगी कहिनो बिलिंदा कहिनो खंगद्रे मेलोडी ना मैंगो नंग चैनल कमाई लेगे हाय थबिसना ना कमेंट ना लंका यौरे यामबनिना मथक्तै पार लेरे हाय ओके ओके ना को आई पाथरगे को इसे कानून अदुने थबिसना ना से कानून बिलिंदा ना से आयुसी दी लेब्रो इसे आयुसी लेते आयुसी डांस क्लास चतखरी हाल लेगा मपाना लउरनी नगी थबिसना ना याम हाउ याम हाइरोय याम हाइरोय इनमा दाबुंग कैबा दाबुंग चाउ थोखिनी कमेंट्स तपना पाव हाइडोक नदबी है लोगी आर्यन कहाँ से है सिलचर से हूँ मैं लोगी कमला ना आई लाइव तगी थोगा कमेंट अनिरक पीबबू अमता पिरक्ते कदाइदगी पीरिबा कमेंट नो खंगदरे है कायबा आई लाइव तगी थोक अगा कमेंट अनिरक पीबबू अमता पारक्ते कदाइदगी पारिबा कमेंट नो खंगद्रे है या अइना पाइसिदी दुम मथां पाथरइनी ने कमला पुष्पाना चे फरक याम ताइबो है अदुने दगी मेलोडी ना कमला हाय पुष्पाना ngasai ngasi se ngarang oiramadi nungaini chaluge kai dear chalugi ge hai ka chaluge hai no Puspa थबिसना ना ngasi LB से इरोन बगी LB तारे सिरेदा ai hai थबिसना ना ai gi request hai gi ba mathel do kaure hai ba inama kai hai gi ge ai bu hai bani adune ai din jangi थबिसना सोनियाना नोकपदा सिरे हाय दगी थबिसना ना मरम खंगदे कगिनो हाय दगी चे कानोना अनु इचे बाय ओइरगे ओके इचे बाय दगी थबिसना ना नेक्स्ट सैटरडे ददी दा बुंगना ngамहनगनु को इनमा थारउ को मथंग इश्योर थारके ai गिदी नाशिरना हाय ब्रो एंड सिस्टर हेलो नाशिर दगी मचन लाइसरमना चेनु लाइक है थैंक यू मचन थैंक यू सो मच मेलोडीना हाय मचन हाय थबिसना ना इनमा कहबा खांगलाव लाउरमी खंगप्रे खंगे आए दगी मचन हाय दगी दुकियाना थबक अमगी लाके दुइनी इनमा कई मफमदनो ऐसु खंगदे दादा होइगा चदमिनदोइने हाय ओहो मेलोडी ना मचन साफ तो बिरमो हाय दे मचन तौरमगे हन हायरे दगी बिलिंदा ना कहबा हाय मेलोडी ब्लॉग अनौबा थागलगो हाय दे मेलोडी ना बिलिंदा थागलग अबने हन हायरे दगी बिलिंदा ना ओ मयामना लाइन द प्रैंक पा मयामना मैसेज थारक यामबैने हाय थबिसना निंजंग नी नोय तौरक्ते हाय तौरक्तोइनी बेमा अयो आई खोंजे कदम तौरे खोंजिंग हौरे अयो खोंगा चिंचिंग लाउबिदो लाउरिबा अतदी कमेंट्स लाक्तरा आई कमेंट्स म्याम लई हाइबिदुदने बang बाथरइने बा दो कमेंट्स ले रमदिदुगा
ꯃꯌꯥꯝ ꯀꯣꯃꯦꯟꯁ ꯊꯥꯗꯕꯤꯔꯛꯑꯣ ꯇꯥꯕ꯭ꯔꯥ ꯃꯣꯏ ꯂꯥꯛꯇꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩ ꯀꯔꯤꯝ ꯍꯥꯏꯗꯦ ꯀꯩ ꯍꯥꯏꯕ ꯋꯥ ꯇꯧꯅꯤꯡꯕ ꯀꯥꯟꯗ ꯇꯧꯔꯛꯎ ꯗ ꯀꯩꯝ ꯈꯟꯗꯦ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤ ꯅ꯭ꯌꯨꯇꯣꯟꯅ ꯏꯇꯩꯃꯁꯦ ꯀꯩꯕ ꯋꯥꯗꯕ ꯃꯥꯜꯂꯦ ꯋꯥꯗꯦ ꯀꯩꯒꯤ ꯋꯥꯖꯔꯨꯅꯦꯒꯦ ꯅꯠꯇ꯭ꯔꯥ ꯋꯥꯔꯁꯨ ꯑꯗꯨꯝ ꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯨꯄꯥꯒ ꯌꯥꯝꯅ ꯋꯥꯔꯒꯅꯦ ꯃꯤꯉꯣꯟꯗ ꯋꯥꯏ ꯍꯥꯏꯕꯁꯤ ꯐꯠꯇꯦ ꯍꯥꯏꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯗꯅꯦ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯂꯨꯄꯥ ꯌꯥꯝꯅ ꯋꯥꯕ ꯈꯣꯠꯄ ꯋꯥꯏ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯊꯕꯛꯅ ꯈꯪꯍꯜꯂꯣꯏꯅꯀꯣ ꯑꯗ ꯋꯥꯏꯅ ꯆꯤꯟꯗꯒꯤ ꯌꯥꯝꯅ ꯍꯥꯏꯕ ꯆꯤꯡꯗꯨꯡ ꯏꯜꯂꯦ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯍꯥꯏꯒꯟꯗꯦꯕꯀꯣ ꯑꯗꯨꯅꯦ ꯃꯆꯟꯅ ꯆꯦ ꯄ꯭ꯔꯦꯡ ꯇꯧꯊꯔꯛꯑꯣ ꯍꯥꯏ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯄꯔꯩ ꯈꯣꯝꯕꯅ ꯀꯣꯃꯦꯟꯠ ꯄꯥꯕꯗ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ ꯋꯥꯗꯦꯗ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯏꯕꯤꯔꯛꯄꯅꯤꯅ ꯀꯩꯁꯨꯝ ꯋꯥꯗꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯁꯦ ꯌꯦꯡꯉꯒ ꯂꯩꯁꯥꯕꯤ ꯁꯨꯝ ꯃꯥꯜꯂꯛꯑꯦ ꯀ ꯍꯥꯏ ꯃꯥ ꯑꯩ ꯁꯤꯔꯦꯗ ꯅꯣꯏꯅ ꯂꯩꯁꯥꯕꯤ ꯃꯥꯜꯂꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯏꯃꯨꯡꯗ ꯂꯩꯖꯥꯔꯝꯃꯔꯣꯏ ꯄꯥꯈꯠꯂꯝꯃꯅꯤ ꯃꯥ ꯕꯤꯂꯤꯟꯗꯥꯅ ꯅꯣꯛꯑꯦ ꯃꯆꯟꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯆꯦ ꯍꯥꯏꯌꯦ ꯉꯁꯤꯗꯣ ꯀꯩꯅꯣ ꯆꯥꯔꯦ ꯃꯆꯟ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯑꯗꯒꯤ ꯃꯦꯂꯣꯗꯤꯅ ꯁꯥꯔꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯇꯧꯕꯤꯗꯦ ꯍꯥꯏ ꯀꯅꯥꯝ ꯇꯧꯔꯛꯇ꯭ꯔꯣ ꯃꯦꯂꯣꯗꯤ ꯀꯩꯗꯧꯔꯦ ꯃꯥ ꯌꯥꯏ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯦ ꯁꯤꯕꯣ ꯗꯥ ꯅꯪ ꯉꯧꯁꯣꯛ ꯉꯧꯔꯤꯕꯣ ꯒꯣꯗꯥ ꯐꯤꯗꯤ ꯅꯪ ꯉꯧꯁꯣꯛ ꯉꯧꯔꯤ ꯑꯁꯦꯡꯕ ꯑꯩ ꯉꯧꯔꯦ ꯑꯩ ꯍꯔꯥꯎꯔꯦ ꯑꯩ ꯉꯁꯥꯏꯗꯩ ꯀ꯭ꯋꯥ ꯆꯤꯟꯗ ꯆꯥꯕꯁꯦ ꯑꯗꯨꯝ ꯌꯣꯠꯁꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯡ ꯑꯃꯇꯪ ꯇꯧꯔꯁꯤꯀꯣ ꯃꯤꯁꯨ ꯂꯤꯛꯊꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯨꯡ ꯑꯃ ꯐꯥꯒꯗꯕ ꯃꯤꯅꯤꯠ 3 ꯉꯥꯏꯈ꯭ꯔꯦ ꯑꯗꯣ ꯄꯨꯡ ꯑꯃꯇꯪ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯄꯨꯁꯄꯥ ꯃꯥꯡꯈ꯭ꯔꯦ ꯄꯣꯠꯁꯝꯕꯝꯁꯨ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯥꯕꯨꯡꯗ ꯅꯣꯡꯃ ꯄꯨꯔꯥ ꯁꯥꯎꯍꯟꯕꯒꯤ ꯄ꯭ꯔꯦꯡ ꯇꯧꯔꯛꯎ ꯍꯥꯏ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯒꯟꯗꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯃꯥꯁꯦ ꯁꯥꯎꯕꯁꯦ ꯃꯥ ꯁꯥꯎꯔꯝꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯉꯣꯟꯗ ꯃꯤꯂꯤꯟꯗꯥꯅ ꯁꯥꯎꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯐꯈꯤꯅꯦꯕ ꯀꯨꯏꯅ ꯁꯥꯡꯅ ꯁꯥꯎꯅ ꯂꯩꯕꯗꯣ ꯑꯣꯏꯗꯦꯕ ꯃꯥꯁꯦ ꯑꯗꯒꯤ ꯕꯤꯂꯤꯟꯗꯥ ꯃꯦꯁꯦꯁ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯏꯆꯦꯅ ꯀꯧꯔꯛꯑꯦ ꯃꯉꯥꯜ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯃꯉꯥꯜ ꯈꯨꯃꯟꯅ ꯆꯦꯅꯨ ꯀꯔꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯍꯥꯏꯃꯀꯣ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ ꯅꯨꯄꯥ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡꯗꯣ ꯉꯁꯤ ꯎꯅꯔꯤꯕ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯏꯕꯨꯡ ꯑꯃꯒꯤ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ ꯅꯨꯄꯥ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡ ꯑꯣ ꯅꯨꯄꯥ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡꯗꯣ ꯉꯁꯤ ꯎꯅꯔꯤꯕ ꯍꯥꯏ ꯑꯣ ꯐꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯦꯠ ꯀꯣꯃꯦꯟꯠꯁꯇꯨ ꯀꯅꯥꯅ ꯍꯧꯅ ꯄꯥꯎ ꯍꯥꯏꯒꯦ ꯇꯧꯗ ꯌꯥꯔꯣꯏ ꯇꯧꯔꯒꯣ ꯀꯩ ꯍꯥꯏꯕ ꯅꯝꯗꯅ ꯁꯥꯎꯍꯜꯂꯣ ꯍꯥꯏ ꯍꯣꯏ ꯈꯨꯃꯟꯅ ꯏꯌꯥꯝꯕꯅꯤ ꯈꯨꯟꯗ ꯍꯥꯏꯌꯦ ꯍꯥꯎ ꯊꯣꯡꯗꯣ ꯆꯤꯡꯈꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯏꯜꯂꯣ ꯃꯥꯃꯣꯏꯗꯣ ꯆꯤꯡꯈꯠꯂꯨ ꯑꯦ ꯗꯥ ꯏꯁꯤꯡ ꯂꯥꯛꯑꯕ꯭ꯔꯥ ꯗꯥ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯄꯥꯊꯔꯛꯏꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ
이거 얼마나 계신 거라마? 왜 해오리 보니 왜 해오리 봐? 야, 거기 왜 장강 다 이신 거라마? 미도 락지 제가 말도 돌리고 집어. 짝으로 와라. 어이 마이씨, 요요요. 로션들이. ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯆꯥꯛ ꯆꯥꯕ ꯆꯪꯉꯦꯕꯀꯣ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯗꯣ ꯆꯥꯛ ꯆꯥꯕ ꯆꯪꯉꯦ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃ ꯃꯥꯜꯂꯦ ꯃꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯕꯥꯏ 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 ꯆꯥꯛ ꯄꯤꯔꯒꯦ ꯃꯣꯏꯒꯤ ꯆꯥꯛ ꯄꯤꯗ꯭ꯔꯗꯤꯅꯦ ꯃꯣꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯛꯑꯣ ꯕꯥꯏ 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 hẹn muna rasiko. Bye bye. Puspa bye bye. Puspa ka jakano khane. Ay mutalage ko. Mayam bye bye. Bye bye mga bye 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 bye.